Ahanba magtada channel asigi maikaidagi Mayambu Taramna ookchari. Ngasisu mayamgidamagta anaba wari amamuk puduna laksari. Wari asibu ibirakpada Basanti kangjam. Wari asigi mamingna CHEKPAL NUNGI TENGTHAKHOL. Wari asi kari kamdawun haibadu mayampuna amuk taminarasi. Sukla thenglaba ahingi matamdi taibang kanagi michik miracle takhidri. Atiyada thoklamba thazda masu manglamba nungi marakta changkhri. Aduna amuba leicintana pungkup kupsinkri paglaba atiya mahakso. Matam aduda mi kana sulaitraba CHEKPAL marina maikei marimak koisinduna thamlamba yum amage manungda hek yengbada phibam natai chadrabi makhong nama yaudrabi nupi amana phamsi situna chatlaga ka amagi manungda tengthana oinana kaple. Kana lagi kana laibage thongse amukta hangbiyo. Haizabatani adumna lauzabatani adumna adubu tabi khitri kanasu asumda loikri ahingi matam adu nongalabada mafam aduda kanagumba miyoi ama laktuna kerigumba khara thibugumda tauri matam aduda mahakna uraki maikei marina fencing tauraba awangba yum adu ubada lakliba nupa adu mafam aduda changngingbadi fauri adubu mathantaga oibanina changlaroige haina amuksu khalai maramdi mafam adu yumbadi yamna tai adubu mi leinabadi amata udi ichikchi adubu mahaki wakhalda yum aduda sanglaroige haina khallabasu magi makhung adudi tabna thangduna satli yum adugi maikei tamna mana asum changsilaktuna yum adugi gate adugi manakta leplaga gate aduda makutuna haifet nanduni yenglubani adubu gate ado tapna mathanta hangturakli matam aduda nupa ado mangakto haifet chapthariga yum adugi akoibado kari leibage haina nak yet haifet ko yenglammi adubu yum ado hausita mi ama leirambagi maongda yumgi thong ado ihang hangduna leirammi adubu mafam adudi yum tarabasu mirik amata udi madudani lakliba nupa asina amuke hena ngaklibazo adubu nupa aduna mi leiba manba aduda madi mi leiriboiso adum khali aduna ngasai maikheidi mafam aduda taramliba yumsing adu obada masada ihei hainadabugum tawrakhibani adubu hauzikti mi leibage samin phanglakpaduda masada karisu chingnaba leitri ayuk nungthilgi matamgo oibanina karisu khainana gate adugi manungda makhung adu tapna thangsinba haurakli asumna mada sumsum tamna sangsilakpa matamda yum adugi sumang thelong adudi matam kuina mi leirudrabagi maongda una wana jingba amadi sitliba nungsitki sahomna humjilaktuna purakpa uful waful ithan thangat kumna tauri madu ubada nupa ado masada amukso jingnaba phauraklammi karino yumsidi mi leibagi samin phangi aduga yumsigi akoiba sidi matam kaya sisingbidraba yum amagi matawni aibu haipet kauraga yengsirani hoida kauraga yenglagi asi haidana sumang aduda leptuna leiri aduga yum asida lakliba nupa asi atei kana sunate tongan ba mafam kayada koina chatuna mahakna chatliba mafamsing aduda thokiba thogdok wathoksingi maramda thijin humjinba miyoi amakhakne mahaki mamingda miyamda zik haina khangnaba adugumlaba miyoi aduni mahakna thijin humjiluraga maduda phanglakpa asengba chumba aduna mana wari aina amu puthoklaga madugi maramda miyamna pau amu sandoktuna rain story oina phonglaga miyamda mitna kong singanbada asoba thodang loriba misak amani aduna hauzikti jack yum adugi churi tafam aduda leplaga haifet kauduni yingi yum sibu mi leiba kana leibage adubu kana sukum laktri matam aduda jack amukasu handana kawi ho yum sibu mi leibro kana leige wahamta hangzage tawbani yaragadi mapanda amta thokpirao adubu handaksu kanamata khumlakhidri madudagi jack matomta haizei karino ni yumsiba miga leibagi muongdi thongasi ihang hangi
Aduga aina kaubadi kanana sukumlaktrisiba. Makhoi tadabagira. Natragana tasengnamak yumase mi leitabada oibzala. Asi khandura Zek mafam asidagi thoraklagi haiduna. Mamai ado satlai thoraktuna makhungadu tabna thangba haurakli. Aduga mahakna gate ado tamna thorakpa matamda ngasai mara ukiba hangduna leiramba thong ado khangtin thingjan khibagi maongda gam launa lonsin khibagi makhol ama tarae. Madu tabda Zek khangaudana mamai ado sat am onsilaktuna yum adugi maikede yingdae. Adubu henangak libade yum adugi thong aduri hanagi mataukum thong ado adum hangduna leirami. Matam aduda Zek karinuk matauno haina khanjarami. Aduna masada haipam tapong khangdaba ihul amasu hala ame. Adubu mahaki wakhalda chingnaba phawrabasu amuk handuna yum aduda sange haina di khandri. Aduna Zek mafam adudagi makong thangdorakli. Mahakna gate adugi hek manungdagi thorakpa matam haibadi khongka ahum mari thangba haurakpa matam aduda khangauduna yum adugi manungdagi nupi ama yamna khonjal hauna kapoi kaiboi tawduna kanna laurami. Madu tabada Zek masado ipapa khatpa amaga loinada mamaido satlai thoraktuna yiglae. Aduga hauzik mana takiba khonjal adu yum adugi manungda karibu thoklagaba haibasu khalai. Aduga amukso makung adu yum adomda thangjin sira natraga thangjin gum sira haidasu ngha khanjana duna mikuk khradi leptuna leiri. Madugi matungda Zek ado amukso mamaido leithoroktuna yum aduda amu sangduna oina hanglage haina makung adu khongkap ani ahum hek thangmakpa matamda amukso nupi amagi khonjalda hauna laura ame. Matam aduda Zekso wakal khantabage tanja phangda yum adomda khonglei thuna hekta sinsin khirami. Adugi matung Zekna yum adugi sumang yorpa matamda kanagumba amatagi khonjal takhidri. Aduna mahak yum adugi sumang maton aduda leplaga maithong adu isuksukna yum aduda munni yingduna leiri. Adubu ngasai mani yum aduda changlakpa matamda yum adugi thongdu hangduna leihobani. Adu haujikti yum adugi thongdu lonsinduna leirami. Madu ubada mahakna khalli maduri yum asagi manungda mi khara soidana leirangani haina. Aduna amukasu haipet kauduni yenge haina. Yum sibu kana lege. Yum sibu mi leitabro thong ta hango. Ho yum sibu mi leitabro kenom ta hange tawbane. Aduna anira humlak kauduni yengi. Aduda sukana amata khumlakhidri. Matam aduda Zek masada haifet chingnaba ama phawrai. Maramdi uji haujiki oinadi mahangna uriba yum asi akoibada tariba unawana sing aduna takpadi yum asi yamna kuina mi leina rudraba yum amagi maongdani. Aduna sumleptuna leirambadagi masado yamna kibasu phawra ami. Aduga amukso ayuk nungthilni matamdani wakhalado kharadi fabagum tawi. Asumna Zek mafam adugidagi makung adu ningzing mangjing tawduna matung hanna yengthoktuna thorakli. Mahana khara lakpa hauraga amuk chap leptuna leiri. Aduga haipet so amuk leithoraktuna yengi. Ngasai mana takiba khonjil ado tarakli bra haina. Adubu khonjil adudi takidri. Asumna mahak mafam adu thadoktuna mayumnomda halakirami. Adubu mahak mayum aduda halak abasu magi wakal dubudi haujisu yamna sarangnari. Ngasi magi mafamda thokliba thaudo asibu karino haina. Aduga yum adudasu mana kauba matamda kana amata khumlakhidaba. Aduga amaromdana mafam aduda tariba yumsing adusu mi amata leiba udaba. Aduga amukso mafam adu khuntaklan sibagi maongda hek yengkibada natai sadaba yum kaya amasu lehawi. Natragana karigumba hana mafam aduda mi leiramlaga ngasina amata leiba udriba asina kadada sakhrabano hangpam thokpani hangli magi thamoida matomta wahang kaya asumna pungja kharagi matungda Zek mayum yaurakli. Aduna magi kada sangduna mapi marol adu hongtoklaga washroom da changluraga amuk thorakli. Aduga magi kada haifet changluraga phamungda yataduna leiribi mamagi manakta amuk changsinduna tapna kawi. Ima Zeki mama ibema sumatisu
Machana kaubado taraduna pamungdagi haugat kangkhatpa ngamdana leiriba mama ibebana tamna khumlae. Ibungo ima tayi nang bungo saidagi kadai jatlogi. Phare phare icha halakpase. Jek mamagi manakta tamna famtharaga. Ima ai thaba ma chatlubani. Ado halakpada khera thengdokri. Nganabani haidunadi phanekanadi honabani. Adabi hekta thengdoki. Ada ima bu hakchang khara nungairaba. Sumati. Nungaire. Imane karisu tawdri ko. Phare phare pothajaruro. Nasisune hankrabani. Nang halakpra haiduna phana kuina dingairambani. Ado nangnasu on halaktrabadudadi nasido ngaiba ngamdaduna chatkhrido. Masu mayumdane machawo masu mayam leibanina sida kuina leibasu yaba natido. Zekna hoima hankrasanu sisu yumpuri banina kuina leiba yada tawrini. Ado ima aisu potharuragi. Ima su phajana potharo ko phajupse subsanbiramlagi. Asanda Jek mamabu phajana hephallamlaga masu magi kada amun chunglai. Aduga phamungjuda longna hiplaga nya wakal tawri. Mana ngasai thengnarakiba yum adu magi mamita sangsang urakpagum tawri. Aduga masinda so asumna haizai. Karino ngasai aina thengnarakiba yumduba mafam aduaida tariba yumsing adu mi amata leitabra khangde kanamta su leiba he udi. Kamdawri basano aibu hayeng amu chatuna yengrusira. Chatlasu itomdati chatlaroigi. Piyaga Lakshmiga Ananga khoi mari chatlagi. Aduga mafam adugi maramda kopna thijindaba yadi. Aina yamna jingnaba ama leiri. Wasi soidana uibasu yai. Ai tumina leithokba yadi. Asumna Jek magi folado lautolaga mana hause haikiba miyoising aduga call tawsili. Asumna mathang pawado phaunaraba matungda makai hayeng amu ngasagi yum aduda chasi haibada yanari. Madugi matung Jek amu hawgalaktuna kisanda sanglai. Aduga sak khara charaga mamagi tawgadaba thabak pumbasu losinba loiraduna ngasidi masado waraduna masu ngantara tumtharami. Jekki machin manausi anini. Jekki mathakta masi amale mahaki mamingna sulmala kawi. Aduga Jekki mapadi laikidri makoina pisak piklingai aruba laina ama narakpadagi laikidabani. Aduna mama ibema sumatina machin manau anibu mapa laitabage awaba masak khanganda yolakkibana hausikti makoi ani loina sauri masa masagi maromdom lepangamjari. Adubu hausikti laibak thibadagi Jekki mabaso sini maini haiba layong amuta khangdana kanana duna leirakpa chahi ahum pharakli. Adubu Jekki mapana magi nupi amadi masa singgidamak maran mathum matik sana thambirambana makoi yamna waba imung amadi nati. Chaba thakpa watana mayam marakta tilakpa matamda pangchop supa imung oiramde. Aduna keru leikaina makhoi imungsi ikai khumnarami. Isam samna hairabada bakoy imung asi machin chatpa imung amo irami. Asumna loikri amamba ahingi matamso. No ngalabada haina kibagi matung inna ngarang sasi haina kiba mihoy ahum madu Jek hoida la ame. Makoy so yamngana hekta la ame. Aduna Jek hoigi mayum yawraktuna sumangda leplaga piyana kawrai. Jek ho Jek. Jek su taraduna mapanda thorai. Aduga Noi kok sanga uyadro mapan sida koilaw lawdrso anana as loire ngaranga ta se haineraga madi mapi marol fo amta selam drin tawrise ai khoidi asomda mahada gaira panina hobe lai. Jekna as kuireba adu noibu chakachar abo. Lakshmi ayuk sida kadadi ki sakno nagringa ta na thorakte haiduna amu sarok nini khanduna ne ai khoidi adum la abase. Piyana mo adune haisi charakte aikhoine chakamta chajarakte ko. Jek ado imungda sangsilaw ai imagi hidamta pijarangki aduga ikhoisu chabaya ba kari no khara pukhisi horin chak lama phawra kanda chawnaba masi he puhodabada aikhoidine ngasi goina dum chara heladabani. Anan
Adudi hore lambida chakibada hotel degi laikrasu yadro sida mata manghandoi sorokpude Pia Zek chak oina purasira Insangdudi hotel degi oina lairasi adusu yai Asana makui mari sangduna chana thaknabagi polamsing adu thongthaktuna honari aduga Zekso masida kola muk tawsili Surmala so phone du phat pakhale e aduga Now kai lerage Zek da ise ai ngasi su thaba ma chathok toba yadri aduna muk talaw haigi tobani Hoi hoi lakpudi laki ado nang nupi ama thirasi ise si yum palabani da imabu nukti gi laktuna yengsin basungamdi aduna ne lohongna batawrasi ko imana masa khara kalingai sida hawra dawne magi hongna bisi ado ifaida phazana haramuko hoi hoi ise laagi thamo asuna phone ado thamnakri Madugi matung makoisu chananabagi sem saba loiraduna Zek mamagi manakta changai aduga tapna Ima ai thaba ma chataba yadri aduna chatlukigi aduga isisu yorolani phazana leramuko ima Sumati hoi hoi kadai nagi nakuto ima manam nambigi chikpigi Asuna Zekso mamada makut adu pirami adugi matung mamana manam nambiraduna mayasu chikpiraduna Lining thau sana mahigi kupamda onsinduna amu lai khoiramlaga asumna haira ami Lining thau ipai bunga nasabu thaujan biu ko ima lai mersidabi ima na nasabu thadokpi gano ko ipa ima anibu chena thagunduna lablaba mafam aduda chisarukigi aduna nasabu thaujan biu ko mikukhudi madugi matungda Zek amadi marup anat Pia Lakshmi makhoi mari ado Sana thaknaba yawba achoba khaw ado yanduna sumangda khamliba Zeki car aduda kakhalami Makoi siyamna harau wari saduna gari ado Zekna thawra ami matam aduda Piana laknaduna hasumna haire Zek Lakshmi se horendi noida lehurani haibani ko Zek nolaga Nasana yarabo Lakshmi yare aduga Piana ne ana noida chakrani haibani Anan sunok laga Pare ne adudi Is aidi ngamjaroi ko Anan Kaigino haisiba Hausipu Lakshmi na Nang aikoi da chakrani na hai dudi Piya do khonjal thok na nok laga Nang aina sengbagi thok law na laisiladi kapni do Tanja do da Zeksu satlaw na haire Aikoi su ngasi hekta selaga heng hekta hongodawri bani Asumna makoina harau wari saduna gari adu sum thaurakpaduda kadonda kino khangodana Zeki gari mamang aduda mini khangde sani khangdi masakso phasana uhodri gari gomba amatubat samduna senkibagum makoida uhori matam aduda khangodana Zekto gari gi break adu khangpa pharaga ima hai Zeki matau aduda makoisu pakhatpa amaga loinena Zek haujuki dubu kaino Zekti ngarangdagi khara chingnaraga leibanina masado yam pakhatpa phawra ami aduga tapna aishu khangdi haujikido karino haibadi Pia as aidi nana ngarangdi iba wari dugane haujik tawre isiga tanmuta leida matam aduda ananado yamna pakhatpagi maongda leiba aduda khara phanabani haiduna amuksu phagi tawre Pia kigi dalino nangi hero ai aurside Anangi wahi aduda hausida pakhalamba makoi singadu khanghodana mikup aduda maithong singadu makalamai Madugi matung ananna ado Zek gari se thoro chanaba tawrasi Zeksu gari ado amuk thauba hora ami asumna ngai hakki matungda ngarang Zekna salaba maphamado yoksila ami maphamado hek ubada isada gari gomba ma phawbagi maongda isiksi uwa sukiya thoina ude uwa haurabasu lambigi matai oiramna adum haurami aduga makoina hek gari thongsilakpagi lambi aduda tikli sari tawraba yamgi yanglengado kentha boy tawboy onthokna phibam sakhidri leramlibadu madudagi gari adu khara sum tharaklaga Zekna mafam chaba mafam ama yenglaga khamladuna haire anan yore kumazi Piana as sidaro ikhaini ga sagi laise Zek mani Pia ka dorage
Kaisu daudeda. Lakshmi, adudi kumnaba tawrasi. Anansu masinda pangang ngangjabagi wani. Mafam adu ubada magi masada kinoma phawbugumda tawrami. Maramdi anan masa nahak oijarabasu laitingi maramda adum khangba misak amag oirami. Aduna mafam ase karigumba khara thokibagi maung matau ado anangi masada phawrami. Aduna tapna hairai. Pia, Lakshmi, Jack. Aikoi kharadi chiksinsi ko. Anangi waduda dupi anidudi pakat pa phawraktuna. Anan, kaino, kaidawragi khara chiksinsi haisibo. Anan, nupi aduniduna pakat pagi maung tawrakpa aduda. Kisu nateba, mafamse misu amta chatpa udi. Aduna nakoi pakat kini haiduna ne, sum haibani ba. Nabani sima bhapsu onthokna phakre. Asamna makoi marido garidagi mathang kumthara ami. Pia, wow, mafamase yam phajei. Leiba yam nungaidu mali aidi. Zek matomda khali Piyagi wadu taraga. Nungaini. Ngarangi dumaina tawrakladi, khangduna sengkhige hainido. Lakshmi, Pia, nangbom tangai khomi. Aidi mafamse ubada isase kainumai tawi. Moi saisibu migam tada jalo. Kanam tabu udede. Zekso. Aisu khalini. Mafam sida yumdi kharatai. Ado, midi amta leba udi. Anana, ngai ko se. Amta ngai ko. Noina mi laite udi na hairaga horen mi mayam amuk leiramadi kamdawa. Asanna makoisu garido kumtharaklaga. Makoina purakliba sak ising yauraba khaw ado Zek amade anan anina nakanakan paiduna. Haifet yalaga makoi mari ado puna mathang lakminarami. Makoi mari laklibadugi manungda piyana maning ithang thangi. Aduga tung thangliba piyagi nakung aduda nupi amagi khonjelda sunthangnana asumna haira ami. Nakoi laklabra. Lao. Nakoi lakpa ngairam libani. Matam aduda Piya tung sat onthoktuda amuk yinglei. Aduga Lakshmi da haira. Lakshmi, amtangai ko. Hauji nupi amana hairakiba wado noita hobra. Piyagi wadu tabada mamang thaduna chatliba Lakshmi amadi Zek anan makoi ahumsu khawadu tapna laimaida thamlaga. Tahodi Piya kari khonjelno. Nupi amagi khonjelda nakoi laklabra. Lao. Ay nakoi lakpa ngairiba ni kaina hairakliba. Matam aduda Lakshmi di noklaga. Loirehe. Nangi wakal na oiramni. Aykoi di amta tahodi ne. Zekna. Lakshmi, Piya, nakoi ani aykoi gi mangtharo. Asamna makoido amuk lakpa hora ame. Aduga ngarang Zekna changluba yum adugi hek thongal mayada leiriba lampak maza aduda makoina purakliba khaw adu tapna thamlaga makoisu khaw adudagi phak ama lokthoroktuna madu tharaga phamlammi. Lakshmina. Zek, kaino soise kaino mai tawi. Akoiso mafam kayadi sinba thongna chatli haina khali. Adubu sigi mafam sigumbadi amukta thingnaraktribo. Matam aduda makoina phamduna leiriba jaga adugi hek nakta hauba piktak toba u pambi amagi matolda kokin ama tongduna yam nuksina khongi. Maduda Piyana. Lakshmi, kokina khongbase phate haina bani. Ado kaigino sigi kokina sina khongpam irei hek leitradongda aikogi manaksida tonglaga khonglasiba. Ananna. Noisuba wakhalgadi mi ushengna sung khongjabasibo bhaka phabirana kaisu. Asumna makoi wari sumsanaduna leiringaida matam asinge khawjingkhri. Adugi matung makoisu ngehek phamlaga sakti konna sase haiduna phakto hogalaga khawduda amu hapchili. Aduga makoisu makoina thijinge haiduna lakliba mafam adugi akoibadu koina leiduna yingli. Matam aduda nongsu mangli chari tawraklammi. Piya. Zek, kona la asira. Nongse suradi aikoi hanba mu pharaktani. Aduna farani. Lakshmi su hoi haini yai. Adubu anandi halazi haibadu kaya yaninglamdi. Adubu tasingna nongse suraklabadi makoi kadaida leigani. Makoina lakliba lambi asisu nongsudabagi phabani nongsuraklabadi onthokna pharaktaga dawribani. Asumna makoina mayum halazi haina tawnaringi cherak aduda makoi mari adu tarasunu matago marau leina. Zekna garang ukhiba yum adagi get adu buloliba thong adu mathanta gega
hai humduna makhon thupna haibado horakli adumna gate to the paliba thong aduna mathanta hai humduna tarokliba matawado ubada makhoi marisu gate aduda yam ngakna yengduna leirami adugi matung makhoina gate aduda sum yengduna leirambadagi anando gate adu tamna makhong adu tamna tangna thangba haurakami anan adumna hoimai haidana makhong thanglibado urega zekna anan kaidanu chalidubo adubu anandi hairibado tabidaba makai adumuk changkirami matam ajuda makhoi ahumso ananbu kauraka roduna tanara ami matam ajuda zekso khanglai thuna chinsilaklaga anangi khudang du tap pharaga asom haire e anan se ngai kho kadai no nang salise je hauzik sidagi get sidane nupi ama leptuna laikibani adu yengi tawbani zekna kaino nang mungawrbo akhoi kana su nupi do hogde nangi wakal do oiramni lakshmi su sat haire e oiramni anan akhoi kana su hogde nangna hariba nupi do ado akhoi yumda halasi aduga matungde akhoi amu hana mafam asida la ahumse ngasigi de asina aroiba khongset oirasi biaso aiso mafam ase yamna kiba phawi mafam ase yumdi yamna tai haibabu mi amata tabasu leiti ado mafam asida mi leitrise maram amadi soidana leiramgani aduna ikoi yumda thuna hanaba tawrasi makhoi masen amana bada onsin aduna hainariba wafam aduda jeksu loina taraba matungda tabna mana khallibado asan haire e pia lakshmi marup anan aisuna koina haribado loina babdai adubu masida aikoina karigi ifam thoke sidagi helaba sathi raba mafam kya jatuna nakhoi ekhoise tongan ba hiram kya da research tawrobani aduga ekoina research tawroba matungda fanglaba report singado nakhoi ekoi amu nau ithokduna wari lairi kya phongkhrab natra aduna kari gumba khudong thiba kya kitang akibagi samin phalakpa matamda ekoi ki haiduna halaga chengadra sigumlaba aki akang nanglaba thawdok kya ase thengnaraba matamda akhoi gi mingchasu hena purakadawribani aduna akhoi ngasidi oina halabasu hayengdi amulaksiko ananna chume jekna hairibase aisu yaningi aduga piyaga lakshmiga moi anigi wadi khangdri priyana zek aidi hingakwa hairibado wafam asida yaba ngamjararoi nakhoi satke hairabadi adum chatpiyu aigi oinadi haijariba wafam asina arepani lakshmi su sat haire e aisu lakpa ngamaroi nupida piyaga ikhoi ani khaktani aduga male horaga aina karamna mafam asida lakani nakhoi anidi nupani na pai aidi nupini na khudong chadaba tholakpa matamda pharak tagani aduna aiso ahengi khongchat ase yaujararoigi nupi ane duna magi apamba mot phongdok naraba matungda je wakal nge khalle makoi ani na hairiba wafam asisu yamna chummi karigamba phatta nungda thoklabadi kari oini haina khalle adumna wakal nge khallaba tungda tabna amu haire e phare pia lakshmi nakhoi ni leor anan gai goina chatlagi adu hairga jek ananda sat onsale marup anan aigi wafam asida adum kari khanbibagi ananna jek aigi ri yada yai haujisu aidi mafam asidagi hallage haina khandri adubu nakhoina yadrabanina hanba tabani asamna makoi mari ado nongnaga mangbani nungsinaga liri sitpani mafam ado isuksukpagumna tawri asamna makoi mari ado yumda halasti haiduna mafam atudagi amu pulap tholakpani adubu makoina khongka manga taruk kumba thangba horakpa matam aduda ikhang khangaudana atiyado pungmang mamsingkhiduna ahoba khonjalda atiya se tangkhai tana khaidalage haibagi matagum akhak arawa loinana nong khongbalau bahura e matam aduda makoi mariso taba ngamdraduna manasing ado mensilaga laimaida phomduna lerami asumna nong khongbagi khonjal adu fawba taba ngamdringai cherek aduda nopi amana hikna kapagi sonthangnaraba khonjal amasu tabagon doroklami hantakti makoi mari adu tasingna kiri aduna makoi masten amana amada sasat yingnare e adubu nupi anidudi kibaga pakhatpaga anina punsingkhiduna mihle da supirang thangba horakle
Piana. Jack, kamay tawdoy no? Jack na. Pia, kim ta khan gano. Akoy lirisidi. Lakshmi. Jack, ay di dasing na yam kiri. Ananna. Lakshmi, nakoy karisu khan gano. Makoy na astum na layringay tanja aduda nong khongbado khara amuk pharaklami. Matam aduda Jack na. Nong khongbase khara di pharakli. Aduna gari manak yongna chatlhorasi. Asi haiduna makoy mari adu makoy cheje paina duna gari manak tamna laame. Aduga anane makut na manaso khaw achoba ma pairakli bani. Asumna uchinda jin gari manak yorakli. Aduga makoy so gari manak to hek yorakpaga hatu tawduna gari ge thong adu sasat hangdoklaga maning thangba set adudana nupi ani do famli. Aduga mamang thangba set adudana anan famlaga Jack na gari ado thawdoi gi tawri. Bakoy so gari manungda famlabanina gari su tawrak loy haibagi matagum sourcing ado sangna hondoktuna mikup khara di tumin laini. Madugi matung Jack gari ado start tawgi haina hek tawrakpada ngasai makoyna tarakkiba nupi amana kapagi khonjal ado amukasu taraklami. Matam aduda makoy mari ado sasat yingaduna awaba amagi sakphamda chap manana haireklami. Karino kanano hojik kapidubo. Aduna makoy mari ado chap manaba wahangda hangnaraba matungda amuksu khangde haiduna makoy mari ado chap manana mangaksing ado haireklami. Adugi matung Jack gari ado thawba hawra ami. Adubu kadamdagi do khangaudana akanba nungsit ke sahum ama silaktuna laimaida tariba uful mariksing ado nungsit ke sahumga mathakta paikhalактuna anganba haiba saruk ado kupsen kiduna lambi ado masa ukidri. Matam aduda Jack so ihe hairaga gari ado break khangpha pharami. Aduga gari manungduda tongliba makoy ahumzu mehnmanga amata tahaude panglauda laurai. Jack so batmenga tade karina hojik tawrakliba sibu khanduna asamna makoy mafam aduda yam pakhatna tumin hak lainarami. Adubu siliba nungsit adudi lepakoba lekhidri. Matam aduda makoy wari gi wakhaldudi samna muktang saukri adugi matik piksinkri. Miso amata leitaba aduga siliba nungsit khujid aside bakoyna pokpadagi mapunsida amuktabo thengna khidriba ngasi haiba numit asina makoygi aroiba oidoribra haina sukhalami. Adubu makoygi wakhalda khanba khaktani chimbal thongnadi hainaba amata nati. Tanja aduda piyade hi kappa haurakli. Lakshmi so adu mangai tumina luktharaga adumbak susut tawkri. Makoy anina adumna kalblakpa matam adudadi Jack ka ananga so tafong khangdri. Aduda makoy aniso makoy gi chimbal tudagi kaptuna leiriba piyaga Lakshmi ga anigi thimjinu hai amata thokdri. Anan mathayam sana hairai. Jack kamdoni sidi shumaina shom lerdi aikoy apaboi ni thajade. Jack so gyan gauri mapam asida la amdrabaso phagadawni haina khalai. Aduna yam pangdraba amagi matogumda hairaklami. Anan madu aishu khangi adubu aina hojik tawgadaba upai sibu karino piyaga Lakshmi ga so kappada lori. Ananna aduga makoydi nupi ngakta oibanina yamda thengna hanjanbasu yaroi. Adu hairaga anan magi phone ado lokthoklaga pung ado kya tarabage haina haifet yingi. Adubu matamdi pangtengthengba oidri pung 12 minute 9 mukta chatpada ngairamli. Adubu chaliba pungsing sigi matamga mafam asida leiriba matam asigi phibamga yam chanadri. Maramdi pungjingda 12 khara henbata ngairabasu mafam asidadi numi tabaga chapmanari. Matam aduda anandi pungangakli. Aduna magi phone asi pungsing onarambasu yai khandina Jack ta hairai. Jack nangi phone do pungge dargam ti yengo aigi sidi pungsing soinara mali. Matam aduda Jack magi phone aduda haifet yengi adubu anangi phone gi pungsing ga sap manarami. Matam aduda Jack su matam du yamna khena manbaduda piya amadi Lakshmi makoy anigi phone aduda so yenglami. Adubu makoy mari maki phone gi pungsing ado chap manarami. Adu urubadagi amuki hena pakatpa haurai. Asumna makoy mari gari manung aduda fambayaba famlaba matung silamba nuksit ado amuk lepli sari tawrakpada nong adu chuba amuk hauraklami.
Nungsit sitpa khara lepkhibaduda makhoi yamna haraurubani adubu nungsu amuk chutharakpa aduda hena matha saba oiri maramdi karigamba nung asina hekana chutharaklabadi lambi adudi gari thobadi lairadana khongna chatpa phauba putharani haibadi lambi adu aduki mati uful yamna thangi aduga lambi adu komkom saduna kudrup kadak yamna lei maduda karamna gari thoruni mafam aduda adum leiba tabani asumna makhoi nung suba horakpa aduda mafam adudagi gari ase khara thaudo orabaso haiduna gari adu thoba horaklami asamna tawnaringai hojiti matam su phani yamna thingjinkri aduga nungdusu khara khiklambadagi hojiti ororo haitharakli matam aduda gari adu thoba yadri lambi adu nanba heman kiduna matam aduda zek gari adu amuksu khamlaga sidi kamdawni ananna zek tamna thoraga yengo numise takradi pharak amtani piya amadi lakshmi anisu haire as numita badi araibani aikhoi sebo yum yoba ngamkhidro imana halakti haina nusa thiramani asi haiduna lakshmi susut kaplaga haire zekna lakshmi piya nakhoi yumda phone tawduna haikro ngasidi khara tilakani haina ngasaina haigadabasu aikhoi madugi bapu oirudri piya lakshmi ibani ngasaidagi call tawge haiduna tawbani adubu ngasaidagi sigi mafamse hek yorakhibadagi network of the phangkhidre adunani ngasigi numit asida aikhoi phone se kanamatana tawraktrise tawdi yamna tawrangani ado network phangdrabanina karamna diglakani piyagi wadu tabada nupa aniduso magi phone aduso sesarau thore tasengna chumle makhoi phone ado network amta phanglamdri matam aduda ngasaidagi awaba sakpham amada leiramliba makhoi marigi maithong ado handakti hainingai leitana amuka hena maksinkhri makhoi gi wakhalda hingani haina khandri adumna thawai wana leiringai mikup aduda mafam adugi akoiba adu mi chatpagi maongda amuk tawrakle tanja adu yawraklabadadi maningi gari sitta phamlibi nupi anido haibadi lakshmi amadi priya gari manung oduda karamda hogatuna mamang thangba gari gi sitta phamliba anan amadi zekki manakta changlakhibano khangauda nupa anidugi karak aduda famduna chandabai tawtuna lerami aduga nupa anidusu nupi aniduna adumna changlakpado karisu hairudri maramdi tawrakliba matau aduda kifam thokpani asumna makhoi mari do tasindada mamang thangba gari gi sit aduda famduna leiri ngasigi numit asida makhoi chak sabagi wakhalga leitri aduna nung sikar thuna ngalabadi fagani haini khalami aduga mayum lomdana piya amadi lakshmi anigi mama mapana macha singbu nupiga oibanina numidang oirebasi phawba hanjilaktrabanina chalamani haina khalaikri adubu chenba chongba oirebaso karigi phone chatribano haina wahang amadi adum hangli aduga makhoini yumdagi tholakpa matamdaso wado mayek sengna haidrabanina hangphum suleiramdi aduga zekki machi surmalasto mamado masangam noktabana maram oiraga mahak mapuroibagi mayumda handri mamagi manakta steba tawtuna leiri zeksu halaktaba aduda sumati manakta phamduna leiribi machanupi aduda tapna hangai ibema nanaw nupa adubu kaidoba yawraba chatno hauji phawba laktriba sibo ima nasai khaidi aina ima masangamdena kada yawralage haina call tawbani adubu pholgi line do tatkidona wari phajana sana hodri adugi matungda mo hallaga tawbuduso line phangdabadudane aisu dum tawrudri se maraina hanjarakanida thabakna yadabagi oiramni masigi angangse imungsidane mama aisha ngamphatada lehori hairibase khanglibani numise tadringaida yawnaba tawge haideba magi hek khanbada ise siba ngamloidori ima kemta khangunusi maraina hanjarakani mi imana sum pangkhanda khanjala mali sarmalagi wakhaldadi zek halaktabaki kaya thoina khanjulodi
Maramdi thengna halakpa haibasi Zekidi mathawni. Sumati Ibema nakoina chinanaw anise nabani kaktani. Aduna ni imadi yamna bakhatlini he. Asay angam thokradi haina. Asomdana kamdawri Zek hoido gari manungduda asum phamduna leiba ngamlaktabadagi kumthagadogi tawri. Ngasay nupi ama kablakibagi khonjal na mafambado pungnin ninkri. Somdana Surmala mamabu irenjana pothalami. Aduga Zekta koldo hanjil tawsali. Adubu kolgi line di fanglamdi. Aduga somna kandada Biyaga Lakshmi gado gari manudagi kumthasi haibadi yadri. Karamna su kumthagani amamamara aduda gari dagi kumtharaga amukadai da leirugani. Aduga asomdaso Anangi mama mapa adu phone tawbasu chati iraida sakrabano haina yamna pakhatnarami. Aduga somdana Biya amadi Lakshmi anigi apokpi mama mapa aduna machanupibu kawduna kapli. Masigi mikup asida nupa aniduso nupi anidubu thimjinbirei. Biya Lakshmi nakoi ani adumna tawgano. Si ngasi ahingje ma aikoi gari manungsidane adum leirasi. Aduga ahing nung hek ngalagade gari je thanamlaga khonglo orisu chalasi. Asanda makoi mari ado gari manungda punna leiminarami. Athengba ahingde hena bathi phongjabi taibang mi lakpa su khorang nangai jaribi. Miram lendasu leitabi lairam lendasu tindabi. Tusolabi thawai ama karasu uhanda phamduna leiri. Zek Anan Biya amadi Lakshmi na tungliba gari adugi mathakta. Adubu makoi mari di uramdi. Makoi di ahing ase khara thuna loikrabadi fani khandana tumina dum gari aduda famli. Asumna ichiksiklaba matam aduda tariba khonjal haibabu kaujeng haurongna khongbagi khonjal kaptuni. Makoi su wahi amata hainadi. Matam aduda Anangi masada karigumba kharak pharokpagum sat hairaklami. Jek gari se lingumna tawdro. Wahi ado tabada nupi anido ikai bahangoiba loina mangkhiduna Lakshmi na Zekta aduga Piyana Ananda sasat hekta konsilaga kapda kapna hairei. Anan kaido nang nangagidubo akoy kamay tawdoino. Zekso Lakshmi bu setna konsilaga. Lakshmi si kim tawriba bakit kanumi. Anan sa Piya bu haipet konsilaga. Piya kakunu si. Ado hairaga anan magi phone gi flux light ado sat thangkatli. Matam aduda urei. Gari adugi hek maningi mathak thangba saruk aduda nupi ama phamduna leibagi maongda madu ubada ananado masada swai lawba tu chungki bakangode. Adubu wahi oina haidabi Zekta haipet yinglai. Zekso Ananda sat yinglakpaga mapa chanaraduna. Anan Zekta yampakada si ubra yingo haiduna ingit piduna tamla ami. Zekso Anana hairibado khangladuda takliba mafam aduda yinglai. Matam aduda Zekti karisu uramdi. Aduna kari tawrage haiduna mangakto haifet idnuda hanglai. Anan makhut namana sat thangalaga karigumba khara Zekta haira ami. Makhoi anidi tawriba adu nupi aniduda khanganingdabagini. Asumna ngihakti adumna makoisu gari manung aduda phamduna leirambadagi uhara male adum tumthakri. Matam aduda gari gi maningda phamduna leiribi nupi adu makhong leibakta tadabida fanchong thoraklaga magi machin aduna soradu kamlami. Matam aduda khanghodana nuksit sitpa horaklami. Nuksit sitpagi huru humliba makol sing adu makoisu loina taribani mang oi ha oi tawroduna. Adubu makoigi masa adu inamnam sinbagum tawroduna madu tarabasu mamit nadu sasat pangbade amatta sungamlamdri. Aduga gari ge maring aduda famduna leiribi nupi adu makoibu haudoklagi matagumda amukasu soradu khara kana kamlai. Matam adudi onthokna su kankri nungsit ke sawum adu. Adumna nungsit ke sawum aduna kanba henman khiuduna mafam aduaida hauriba u pambi ke adu tetharakba haurakle. Aduna mafam ado pungnin nilammi. Matam adudadi makoi mari asu mamitu loina singakli.
ꯃꯈꯣꯏꯅ ꯇꯨꯝꯂꯨꯕꯒꯤ ꯈꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯄꯨꯡꯃꯝꯁꯨ ꯃꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯤꯟꯁꯤꯟꯗꯨꯅ ꯂꯩꯔꯨꯒꯗꯕꯁꯤ? ꯎꯄꯥꯏ ꯂꯩꯇꯦ꯫ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏꯅ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯆꯧꯕ ꯎ ꯑꯃꯈꯛ ꯇꯦꯛꯂꯛꯇꯨꯅ ꯚꯣꯝ ꯂꯥꯎꯅ ꯇꯨꯊꯔꯛꯑꯝꯃꯤ꯫ ꯑꯆꯧꯕ ꯎ ꯑꯗꯨꯅ ꯇꯦꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯐꯖꯅ ꯍꯧꯏ꯫ ꯑꯇꯤꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯂꯦꯝ ꯂꯩꯗ ꯊꯥꯗꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯍꯦꯛ ꯂꯥꯎꯔꯒ ꯍꯪꯉꯛꯏ, "ꯀꯅꯥꯅꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯪꯂꯤꯕ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯄꯥꯈꯠꯄ ꯑꯗꯨꯒꯤ ꯃꯌꯥꯏꯅꯅꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯂꯥꯏꯠ ꯑꯗꯨꯅ ꯉꯥꯟꯅ ꯌꯧꯕ ꯖꯒꯥꯒꯩꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯐꯩꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯗꯨꯗ ꯈꯪꯈꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯎ ꯇꯦꯛꯄꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯖꯦꯛ, ꯑꯁꯤꯒꯤ ꯎ ꯄꯥꯝꯕꯤꯁꯦ ꯇꯦꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯅ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯁꯤ ꯊꯧꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯅ ꯇꯞꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗꯤ ꯂꯩꯈꯣꯝꯁꯨ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯈꯤꯇꯪ ꯊꯧꯒꯠꯂꯛꯂꯒ ꯑꯃꯨꯛ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯇꯦꯛꯇꯨꯅ ꯇꯥꯔꯛꯈꯤꯕ ꯑꯆꯧꯕ ꯎ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯐꯩꯅ ꯊꯠꯆꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯐꯩꯗꯨꯅ ꯇꯥꯔꯤꯕ ꯎ ꯑꯗꯨ ꯆꯤꯡꯊꯣꯛꯂꯁꯤ ꯍꯥꯏꯔ ꯑꯃꯨꯛ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯒꯗꯕꯒꯤ ꯇꯧꯔꯤ꯫ ꯖꯦꯛꯅ, "ꯄꯤꯌꯥ, ꯂꯛꯁꯃꯤ, ꯎ ꯑꯁꯤ ꯌꯥꯝ ꯆꯥꯎꯏ꯫ ꯑꯗꯨꯅ ꯑꯅꯟ ꯏꯕꯥꯅꯤ ꯈꯛꯇꯅꯗꯤ ꯉꯝꯂꯔꯣꯏ꯫ ꯅꯕꯥꯅꯤꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯒꯥꯔꯤꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯑꯅꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯛꯁꯃꯤ, ꯉꯁꯥꯏꯒꯤ ꯈꯥꯎ ꯑꯗꯨꯗ ꯃꯩꯈꯦꯠ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜꯗꯣ ꯆꯨꯈꯠꯂꯒ ꯊꯝꯃꯨ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯕꯨ ꯈꯨꯔꯨꯝꯗꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯅꯟꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯤ꯫ ꯖꯦꯛꯅ ꯑꯃꯨꯛ, "ꯉꯁꯥꯏ ꯆꯨꯈꯤꯕ ꯅꯣꯡ ꯈꯨꯆꯨꯗꯨꯒ ꯀꯩꯅꯣ, ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯈꯣꯝ ꯑꯝꯇ ꯊꯣꯛꯇꯦ." ꯑꯅꯟꯅ, "ꯖꯦꯛ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯩꯅ ꯀꯔꯤꯗꯤ ꯈꯜꯂꯨꯅꯤ꯫ ꯑꯗꯨꯅ ꯀꯥꯟꯗꯦ, ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ꯫ ꯎꯁꯥꯁꯤꯡ ꯑꯁꯦ ꯆꯤꯡꯊꯣꯛꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯖꯦꯛꯀ ꯑꯅꯟꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯎ ꯑꯗꯨꯒꯤ ꯑꯆꯧ ꯑꯆꯧꯕ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨ ꯀꯟꯅ ꯊꯨꯗꯦꯛꯂꯤ꯫ ꯑꯗꯨꯒ ꯄꯤꯌꯥꯒ ꯂꯛꯁꯃꯤꯒꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯕ ꯎꯁꯥꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯎꯁꯥꯁꯤꯡ ꯑꯗꯨ ꯐꯅꯌꯥꯝꯗꯤ ꯊꯨꯗꯦꯛꯄ ꯂꯣꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯎ ꯑꯗꯨ ꯄꯨꯔꯥ ꯊꯨꯗꯦꯛꯇ꯭ꯔꯕꯁꯨ ꯒꯥꯔꯤꯒꯤ ꯆꯠꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯅꯥꯀꯟ ꯑꯃꯗ ꯊꯩꯗꯣꯛꯂꯁꯤ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯎ ꯑꯗꯨ ꯆꯤꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎ ꯑꯗꯨꯗꯤ ꯃꯁꯤ ꯂꯦꯡꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ, "ꯉꯥꯏꯈꯣ, ꯑꯁꯤꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯃꯁꯥꯁꯦ ꯃꯁꯤ ꯊꯨꯗꯦꯛꯂꯕꯗꯤ ꯁꯣꯏꯗꯅ ꯉꯝꯕꯁꯨ ꯌꯥꯏ." ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯌꯥꯅ ꯆꯪꯗ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯇꯨꯡꯃꯥꯛ ꯍꯜꯂꯒ ꯌꯦꯡꯂꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯦꯛꯅ ꯅꯥꯀꯟ ꯑꯃꯗ ꯎ ꯃꯁꯥ ꯑꯃ ꯑꯗꯨ ꯊꯨꯗꯦꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯅꯟ ꯑꯗꯨ ꯍꯨꯃꯥꯡꯅ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯕ ꯃꯈꯩ ꯍꯧꯖꯤꯛ ꯖꯦꯛꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯎꯒꯤ ꯃꯁꯥ ꯑꯗꯨꯗ ꯊꯨꯗꯦꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯎꯁꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ?" ꯑꯅꯟꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯛ ꯑꯃꯗꯤ ꯄꯤꯌꯥ ꯂꯛꯁꯃꯤꯁꯨ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯅꯟꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯤ, "ꯀꯅꯥꯅꯣ? ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯪꯕꯣ? ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ?"
ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯉꯛꯇ꯭ꯔꯤ꯫ ꯖꯦꯛ, ꯄꯤꯌꯥ, ꯂꯛꯁꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗꯁꯨ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯗꯨꯅ ꯁꯤꯟꯁꯤ ꯍꯥꯏꯔꯕꯁꯨ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯁꯤ ꯍꯥꯏꯔꯕꯁꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯨꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ? ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯗꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯈꯤꯕ ꯎꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯪꯅ ꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯦ, ꯅꯪ ꯀꯅꯥꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯉꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯤꯌꯥ, ꯂꯛꯁꯃꯤꯒꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ, "ꯑꯅꯟ, ꯖꯦꯛ, ꯑꯩꯈꯣꯏ ꯆꯦꯜꯍꯧꯔꯁꯤ, ꯂꯥꯛꯑꯣ, ꯅꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯥꯛꯑꯣ." ꯖꯦꯛꯁꯨ ꯂꯛꯁꯃꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ, "ꯂꯛꯁꯃꯤ, ꯇꯨꯃꯤꯟꯅꯝꯗ ꯂꯩꯌꯨꯕ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯤ." ꯑꯅꯟꯁꯨ ꯄꯤꯌꯥꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯒ, "ꯄꯤꯌꯥ, ꯀꯩꯁꯨ ꯇꯧꯔꯦ, ꯄꯥꯈꯠꯀꯅꯨꯁꯤ." ꯃꯇꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯤ꯫ ꯑꯗꯨꯅ ꯃꯥꯒ ꯂꯦꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯖꯦꯛꯀ ꯑꯅꯟꯒꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯕ ꯐꯥꯎꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯃꯇꯨꯡꯂꯣꯝꯗ ꯁꯨꯝ ꯍꯟꯗꯨꯅ ꯊꯥꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯡ ꯑꯗꯨ ꯃꯇꯨꯡꯂꯣꯝꯗ ꯍꯟꯗꯨꯅ ꯊꯥꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯟꯗꯨꯅ ꯑꯗꯨꯝ ꯊꯥꯡꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯝ ꯂꯦꯞꯈꯠꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯗꯨꯝ ꯌꯦꯡꯂꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ, ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯡ ꯂꯩꯕꯥꯛꯇ ꯇꯥꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯁꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯑꯅꯟꯅ ꯌꯥꯝꯅ ꯀꯤꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, "ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯊꯝꯂꯤꯕꯤ ꯅꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯨ ꯄꯤꯌꯨ." ꯃꯇꯝ ꯑꯗꯨꯗ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯊꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯣꯡꯈꯠꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯒ ꯂꯛꯁꯃꯤꯒ ꯑꯅꯤ ꯑꯗꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯩ ꯑꯗꯨ ꯅꯣꯡꯈꯠꯂꯛꯂꯕꯁꯨ ꯃꯥꯒꯤ ꯃꯁꯝꯁꯤꯡ ꯑꯗꯨꯅ ꯃꯃꯩ ꯑꯗꯨ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯐꯖꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯃꯔꯤꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯇꯨꯁꯨ ꯑꯃꯨꯛ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯖꯦꯛ, ꯑꯅꯟ, ꯑꯩꯈꯣꯏ ꯆꯠꯍꯧꯔꯁꯤ ꯍꯥꯏꯕꯅꯦ꯫ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯅꯤꯌꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯂꯥꯛꯆꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯦ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯖꯦꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯛꯁꯃꯤꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯣꯛꯄꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯑꯅꯟꯅ ꯍꯥꯏꯔꯛꯏ, "ꯖꯦꯛ, ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗꯨꯗ ꯇꯨꯄꯠ ꯁꯝꯂꯒ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯀꯤꯅ ꯄꯤꯔꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯂꯨꯗꯕꯅꯤꯅ ꯌꯨꯝꯗꯁꯨ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯤ." ꯖꯦꯛꯅ, "ꯆꯨꯝꯃꯤ, ꯉꯁꯤꯁꯦ ꯀꯩꯅꯣꯝꯃꯁꯨ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯏꯇꯧ ꯇꯧꯕꯅꯤ꯫ ꯃꯗꯨꯗ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤꯁꯦ ꯍꯦꯛ ꯊꯧꯗꯨꯅ ꯆꯠꯂꯝꯃꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯒ ꯅꯪꯅ ꯀꯔꯤ ꯀꯥꯟꯅꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯄꯤꯌꯨ." ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯝꯕ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯃꯤꯅꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯥ ꯆꯥꯅꯅ ꯅꯣꯛꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯃꯨꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨ ꯁꯠ ꯍꯥꯏꯒꯠꯂꯛꯇꯨꯅ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯟꯗꯛꯇꯤ
Makhoi mari adu muthong maram khangdana mafam adudagi sela ami. Makhoi na selibado kadongdana haibasu khangde. Asana makhoi na selakpa matam aduda amukasu makhoi gi hik mamangda hausigi nupi adu amu leptuna makhoi gi lambi adu thatuna thamkri. Aduna makhoi na makai hongduna seluba matam aduda so hausigi nupi do aduma sum thatuna leiramki. Hausiti makhoi karamba maikai romda chendoina haiba khangdri. Adumna makhoi na kochin chenduna mafam adudagi thokinaba honarabasu upai litri. Aduna gari manak aduda amu changsila ami. Matam aduda zekna suna haire. Anan amaboire. Asai nangna jangge haiduna tauruba gate manungda lehoriba yumaduda oina janglaje. Asumna makhoi upai leitraduna ngahan zekna jangluba kana lege haina hangkiba yumaduda oina la ami. Aduga mafam ado karigumba matamdana amukso khangan ngalakpagum tauri. Aduga karigumba matamdana amukso khangmam mamsinbagum tauri. Ngasigi numit asi makhoidadi manga chapanari. Ngasigi thawdok asigumna mamangdasu amukta thengnakhidri. Aduga matungdasu amuk thengnakhini haiba yamna thajadraba thawdok haibado oiri. Makhoina hairiba yumadu tamna lakpa matamdadi makhoigi matungda karino haibasu khangdaba. Aduga sat yengthukluragasu hekta leiramdaba mathong marang khangdaba makhol kayasu tarami. Madu tarabasu tadrabasu makhoigi thamoida hulliba masagi akiba phawba mihul adudi adumak hundura leiribani. Mathaktagi una tarakpa phawba khanglibani. Asumna ngaki matungda yumadu yaurakli. Aduna gate adugi manakta amu leptuna hairap chetheraga yum adubu yenglai. Hauzikti mafam adu isik chikli. Aki akingi samel su phangkhidri. Aduna makhoi mari adu yum aduda tapna makhongudu thangzilakpa haurakli. Yumdo maisu thandi aduga manunglomdagi thongodusu londuna leiri. Aduna makhoina sum changlakpado uraga yum adugi manungda leiribi kanagumbi aduna masinda mumun tawrei. Aduga nasun pikna kaura ami. Lao Nupi aduna masinda nasun pikna kauriba do makhoi marige manungda piyana tabagumna tawrami. Matam aduda piya masara tu chungkiba khangolde. Aduga zekpu kauraduna asumna hairei. Je hoje nupi amana lao haina chodangna na kaukibado tahobra. Tahodi piya nanga saisu aikhoina mafam asida lakhiba matamdasu adumaina haikibani. Aduga hojik somo aina ngaklide mafam sida leirise aikhoi mari khaktani. Aikhoi mari leiribasigi manungda nangna tomta taraga aikhoina tradisi kegino. Piya adudani aina yam pakhatlise. Aise kaidorabano khangde. Adugumba khonjaldo aigina kongsida hekta tasilaise. Aduga hairaga piyado makol thongna dumak makhoi ahomda onsilaga hauna hairei. Lakshmi je anan aise kaidorage aise kaidorage ba. Asi haiduna piya leimaida phamthaduna kapli. Lakshmi su piya bu thimjinbirei. Piya si kapkano aikhoi ahomsu nangina nakta leisi kakkuno ba. Nagna dumaina sum kaptuna leiraga aikhoi kamaina tawni. Adugi su matakta si kari tawsige haina khanadabasu yarui. Aduna kapkano aikhoi mari lakminaraga nangna phatanungda thokriba haibase aikhoi su nangina tungilakani. Asumna piyabu tamna singkatuna amuk themjinbiraga madogi matung piyaga makhoi ani pulap hagot pulaktuna makhoi mari adu yum adugi manung aduda kakhalaktoigi tawri. Adumna tawringai serek aduda ngasai makhoina sanglakpada hangdoktuna thamlamba gate aduda paliba thong adu mathanta gam launa thinjinkibagi makhol ama tarai. Matam aduda zekna pakhada laurai. Kanaro gate lonjilido kanano. Adubu kanasu kumlutri madudagi ananna zek aikhoi fana kirabasu tawrukliba matau asida akibase sum utuna leirdi aikhoi amatu sing lori. Akiba pumba phatharasi
Aduga ngasigi numit asida thokliba thawdok khudimakse mayoknarasi aikogi punsida ngasigi thawdok ase misad amani haina khandoklase asi haidana makhoido puna leiminarami aduga nakad amadana makhoi ki yumlomda yamna matha sanari makhoi mariga pau phauna bisunghamda aduga phone ge line ju sufangda tawbaduda makhoi ki imungduda leiriba miyosing ado tofom amata khangdri aduga piyaga Lakshmi ga su lapnei makhoi ani khakta nate lapnari basi makhoi marimak loina tungan loina lapnei makhoi mari punna halakpasu lambi amata punde tungan mafam amadagi ngaktuni aduna sumaram oiraga makhoi gi imung manung miyoising aduna makhoi gi khongul liba ngamdribani aduna makhoi gi mama mapa sing nasu kanada bo hanglugani khanduna matha saribani aduna tumbagi mahutta tawfong khangdabada hangat handa chatuna leiri aduga zeki masjidi matam ado haniyamna thingjila abawa zengna so halaktraba adudadi pakhatpa ama phawraktuna zeki number aduda call do hanjil tawsili aduge tanza aduda mama sumati so machanupa halaktribanina ngasaidigi tumdana gairibani adubu zek halakpagi makhol mawa amata tadaba aduda tapna hanglai ibema nupa adubu hauji phawa halaktribarane surmala ima halaktri kari dawrabano khangde phone su jate pungsisu pung baro ta singkri kadai da kedawraga leirino khangde matamse thengle hairadi maso paudu phorokpa yabani masi angangsina tawrise imatham saida samati aduni bema aisuma ki hek khanbada sibo phawbo ngamroi dawribani ko imaje imana haibadi aikoina phone tawba chatrasu mana tawralaga sida leiri habdo hairakpadi yaidana onthoknasu wakhal yaukidreda nanau nu pase surmala ima se imadi pothana batawro ai ngaktang mabu halakpa ngaikigi samati tapna makha muk taraduna khumla ami ibema ado nanau nu pagi kada chango aduga phamung ado kankal do tharo aduga ne phaisop to ning thijana chingkhatlaga ne wakhal da nanau nu pa do hibli haina khallo madugi matungda sumna hairaga phaisop to chingkhatuna ne kangan do yepsin biramo aigi inau nu pagi thawai manga miga thaga tarumak loina baga tarenmak machi aina konsilabani lau ku haiduna kausilaga sambiragane thanamuko aduga astamdana anana hairibadu chumlagani hakhalai makhoi mari maksirabaso puna sirage haiduna masada leiriba akibasingado laksinaba hotnari wahida thawna phaba saduna chimbaldagi akhang kanbagi maungda hainariba wasing ado masada pokliba akibaduri pakna laksin bangamdi karan madingamgani ayuk nungthin so nataba numidangi matam asida makhoigi mamitamakso uriba thawdo adubo kiraroi haina karamna phathagani tawrokliba matau adunadi adum kiba phawrokpa tabani asuna zekal loinana makhoi loina yum adugi mangol aduda kakhalaktuna yum adugi thongado hafet namdana yengi matam aduda thongado manunglomdagi londuna leirami asumna makhoi thongado namnura yengluba matamda manunglomdagi londuna leiramba aduda asumna zekna hairei anan manungda mi leiba male ananamo kauraga yengsi piana zek kauruno hausipu kadadagi mino yumsida leiramduisiba Lakshmi namo asingmani zek piana hairise hausipu kadadagi mi laktuna yumasida leiramdoino ananamo ado leibu leiramdrasu kauragadi yengasi asana zekna kauraduna yengi yumsibu mi leibo leiradi ngasi ahingse amta laksakhige thongse amta hangtukpiyo adumna kauraba matung ngihak leptuna leiri yum adudagi manungdagi mi thorakpla haina adubu kana su thoraktuna khumlakhidri matam aduda makhoi mari adu
yum aduge mangol masi amada phamduna phaglang aduda ngatharaga makhoi marina pairiba phol aduge flax adu thangatuna ngek asum phamduna leiri madugi tancha aduda anana asum da hairi Lakshmi Pia nakoi ani sak som ta sadi ngasigi aduna ngasai ekoina purakpa asa thaksin do lauthoaga khara chabra yabri yengo Piana Anan hausi pukada de ki sak lamado da ai di karim ta saning di Lakshmi nang lamadi khara chasilo Lakshmi ai so kem ta saning de da ai ki hai babu yam de yam phaningi Zek na ka wodu loraka hangduk tuna yenglaba matungda sabaya bakari karino khara lauthorok tuna haire e ai khoi hauji adugi matam nati Pia Lakshmi se janing drabasu khara chasinse masigi matung kari tholakani haiba tammanga manati aduna pangan chonthana leiba ya banati se khara khara chasilo ai ga nanga su saduni adu hairaga makhoi marigi mamang aduda sana badu thammi aduga makhoi su janing da khara khara charaga makhut masado loina hamdokle aduga makhoina purakliba isling adu khare khare amuk thakminari adugi matung zeka ananga so phaglang aduda nga tharaga amuk leiri matamada da nupi anidudi ngasai makai pakhatlubagi masado waraduna tumningba pharo ami aduna piana asumna haire Zek akhoi ngakta oigi ado noidi kamai tawbano Zek na ihaktang wala sida ngatharaga tumba yabri yengo Laibak sida tumladi nungairoi Lakshmi namo ado aikoina tumningaida nakuisto amuk tumthakhradi talli adana nabanistu ibani gi nakta changsilao Zek masado khara changsilai aduga ananna Pia khara changsilo Zek na amo Lakshmi waldu da ngatharuno engondo ni ngatharolo Lakshmi do Zek ta haipet yang lai Zek Lakshmi gi miyeng do ubada haipet su noning ba phawre makoina leiriba mafam ase kadaidano haibaga kaukibogum tawrakli Lakshmi do Zek ta kharadi koiribani adubu masada phawriba akibagi ihul aduna phanayam kirabaso phanayam da koirabaso tamna Zek ki lengzum aduda nga tharai aduga mamito tamnu singkhri adugi hekna kanda Piyadu wala duda nga tharaga uiba hauraklammi matam aduda Piyadu makokto sumsum haitharakibana leibakta thenggadori matam aduda ananda Piyabu tapna ngaklaga magi tampakta oina makok adu nga thaduna tumhalli ngaki matungda nupi anido hauzikti isisina tumthakri nupi aniduna tumkhraba matungda nupa anido hauzikta da wangangnarei ananda Zek pungsisu ani mutarakli nungsungan gadawri aduna ibani so ngihaktan tumsira Zek to happy nogla aduga adan nang suba matangam sade yam tumning labo anan so awabo khanglaga loina na kauktholaga haire as loire tumning babo matang matam haiba matang chapa ma haiba lebro ado ngeko hayeng do ngalaga Piyaga Lakshmi ga se kamai tawdoino Zek anan makhoi dinu pini adana hauziti aikoi ani se makhoi ani ga damak lepkadabani nangdi hanadasu Piyabu nuksiduna leiridudi anana hoine adobudi chumi ado Lakshmi se nang puraga nihimda hallage hairo Zekna manabu yaradi aidi kisu kaidi Ananda wong fagi tawre nangdi hanadagi Lakshmi se pamduna leirib zat oire Zek to noklaga duga hanadi kemte khalamdi ado ngasidagi mase yam nusiba ma phawbugum tawri ado hairiga isisina tumliba Lakshmi ki maithong duda haifet yingi Zeki mata wadu uraga anan amukaso langaduna haire yari khra yingladi amuk tum sinkini ko Zek su nogla aduga nang suba kasi tum silui ko sum yengningak pa asunna adido wari sum sanadu na leirambadagi makoi aniso yam tumning ba phawroklami aduna Zek su Lakshmi bu tapna manakta khera amuk chingsilaga haipe konsilaga tamna tamna mamit adu uithaba hawraklami
Aduga Anansu Piyabu haifet konsilaga uitharakli. Asumna mikukharagi matungda makoi anisu chanana tumthakirammi. Adumna makoi anina tumtharakhibaga makoi na paiduna mai thaliba phone ge flashlight adu leimaida tamna tamna tutharaktuna ngaliba flash adugi mangala do haujiti namsinduna leikri. Maduna maram oiraga haujiti akoiba adu pumamamkri. Madugi tanza aduda nasaidagi manung lomdagi honduna leiramliba yumjau adugi thong adu tabna tabna hangdorappago mayado kari tawduna leiri. Maya kari tawduna leiriba thong adugi marumda kanagumi miyoi amana leptuna yenglakpagum amama mara aduda langtuk langba mamit adugi phaglang aduga hek thangnaba thong adudagi marum aduda lumdana leiramliba nupi adu thong adugi marumdagi thoraktuna asibagumna yataduna leiriba makoi marigi manakta tabetana sangsilai. Matam aduda piya adu masa adu yaonbagi makut adu lengli sari tawrai. Aduda makut adu amuk makhada takri. Aduga yum aduga manungda thorakliba nupi adusu makong nama adu choro chingduna thoraklaga leibakta makut adna mana nantharaga taduna leiriba piyagi makut adugi manakta phamtharai. Makut adu tap tingthokduna piyagi makuttuda pairega tabda amuk thangatpa haurakli. Madugi chairak aduda atia adusu maikhu kabagumna amuba lechina thogliba thajamabu khomjin khiboi kaiboi tawduna leiri. Adudagi matung piyasu mikap thokli tawraktuna magi makutta kanagumba miyoi ama pairakli anan oirazala natraga Lakshmi oirizala haiduna mamidado tamna pangthorakpani. Adubu pungmamduna leiramlei. Madugi matam aduda masu yamna kiba phauраktuna magi makutta paiduna leiriba misak ado kanaro haina mamlasu mamna sat yengthoktuna yenglei. Matam aduda muri sari tawduna miyoi ama manakta phamduna leirambado ubada piya yam pakhatpoi kaiboi kana laurai. Kanano matam aduda piyana laubado tabada tumduna leiramliba makoi ahumdusu mikap tholaktuna minmanga tadaba makai phuk hauganaraktuna makoi ahumsu satsat hangai. Piya kaidorage adubu piyadi mahakna mikap thorakpada oiramliba matau aduda pakhatpai heman khiduna wangangbo phawba thokidri. Aduga waladuda gatharaga tumina nafsinduda leikhiba aduda adum gyam mangkri. Piyana tumi leikhiba aduda zeka ananga sulaimaida taduna leiriba phone ge flashlight adu tap paikhallaga piyabu gya laknaba haiduna masadu paiduna kauri. Piya se mitpango piya aikoina kauri se tabro se mitpango ba. Asumna piyagi mamai aduda makuna tapna tharaga piyabu gya laknaba hotnari. Adugi tanza aduda Lakshmi tawfong khangduduna piyagi makukta ising khara thabige haiduna mamai adu sat laithoraktuna ising yauriba khaw adu loge haiduna makutuna sat lamthorakpani. Adubu makoina leiriba yum adugi churi tapam aduda nupi ama leptuna leiramli. Madu ubada Lakshmi so khangpre khangaduna khanglaw laurai. Lakshmina adumna mulawrokpa aduda somda piyabu gen tananaba laknariba zek amade anand anido mamai adu sasat laithoraktuna Lakshmi de yengai. Makoi anina yenglakpaga Lakshmina adumna lauraga mamai adu sat onsilaktuna anan amadi zek hoida yenglakpaga mapa chap chanaduna zekna Lakshmi bu sat konsilaga. Lakshmi kaidorage se kaidorage hayo. Ananda Lakshmi se kaidorage gyanungta tawse. Aduna koilanglangna bagi makhol aduna gyan tadana leiriba piyagi nakungda so haipes thapi tarakpugumna masadu lingli sari tawduna tapna kaurai. Lakshmi matam aduda anansu piyagi mamai adu nanduna piya se nangya laabo se mitpango ba. Zekna mo hairi. Lakshmi tu piya sugya lakna mali haguna batawse. Aduga piya sumamit adu tamna tamna pangtholaktuna Lakshmi bu kaurai. Lakshmi matam aduda Lakshmi su piya bu tapna konsilaga kapli sari tawduna piya aisida leye. Piya nongan doba kyang watlige. Lakshmina
Kuiraroi, ngahak leradi ngalani e. Pia ilida pirang ihona. Nongse, khara thuna ngaladi fadauni ko. Lakshmi, ngalani. Madugi matung Lakshmi do khangning ningsinglai. Hauzik juri tafamda mana ukhiba nupi amaga sakpamado. Aduda masado amukaso yengningba phauраktuna yam kina mamit adu juri tafam aduda yenglai. Adubu juri tafam adudagi kanaso leiba uramdri. Madugi tanja aduda Zekna. Lakshmi, nangna hauzik laurido kaidobagino. Zekna sumna hanglakpa asida matam aduda juri tafam aduda misna aniduna gate lomda haifet yengluba matamdadi mana ukhiba nupi adu gate adugi hek manakta leptuna leiramli. Matam aduda Zekna hangliba wahangi pakumadu magi chimbal na pibagi mahutta maithongda isuk suklaga tapna makut thangatuna gate lomda oina thilai. Lakshmi gi mataw aduda makoi susingna ba phauраktuna Zekna kadaideno nangnina kuthilibado hairaga makoi loina gate lomda yenglai. Matam aduda mangal thoktraba thajamagi mamli sari tawraba magal aduda leptuna leiribi nupi adubu urai. Madu ubada makoidu lawalidon satkri. Piaso Lakshmi da yenglaga. Lakshmi, kanado sibo? Ai di sa se kaino batawri. Lakshmi su khangde haiduna mangaktumo sasat hairei. Anana khawdo tap laurega ngasai hapkiba market adu koithi thirami. Adubu market tudi khaw aduda yaudubagum tawri. Anan masado yam tahata hairei. Market penobro noibo. Zek maki phone gi light ado sat thangalaga akoi bududi yengi. Matam aduda market ado isingda khara chotli sari tawraga makhada taduna leiramli. Aduga nakan amadana gate aduda leptuna leiribi nupi aduso makhong adu tapna thangduna makoi gi manakta sangsila ami. Matam aduda Piya amadi Lakshmi anido koilaw lawduna hairei. Aikoi kamai tawdoino. Aikoi kamai tawdoino. Ananso humangkangli. Maiketo khetnaba yamna kanna hotnari. Aduga nupi duso makhong adu tapna thanglaga makoi gi manak yorakadaba khazikta mangai silakli. Aduga somdana ananso machina maket adu ha kamthoklaga amuk khetnaba hotnari. Matam aduda nupi ado mangonda makhong adu thangalaktoigi makhong nama thangatpa haurakli. Matam aduda Anando mana khetleba maket ado khangaudana mai hauраklami. Adung kana masa ado pakhatpa keibai tawraga nupi aduda satlang silami. Matam aduda nupi ado sauraduna maya ado kathoklaga akiba sakpham amaga loinana khonjal ado hauna lauraklami. Nupi aduna lawbagi khonjal ado tabada makhoidi kibana thaktak niklami. Adudagi makoi gi senpham leitabanina yum adugi manungda menman tada kai chinsilai. Adubu yum manung adusu mahipamba mammi. Makoi ne hek chingsilakpaga yum adugi thongnaw adu mathanda lonsin khirami. Matam aduda makoi yamna pakatna amuka su laura ame. Kanaro thongon salidubo. Asamna tawringai nongso ngan khirami. Adubu makoidi amata su tungkhidri. Aduna nongalakpa aduda yum adudagi thongnawdagi phausilakpa mangal aduna maram oiraga makoigi mamita yeraklammi. Asumna makoi mari da amuk haugallaktuna phamlaga leiri. Aduga nakan amadana makoigi yumlomda yam nungsa thinarami. Chalamani haiduna leirurabi nupi anidusu phana thengla phawa paw haidokpadi haiduna kanasu laktraba adudadi yam pakhatpa haibada oinarami. Aduga Zek amade Anangi mayumdasu mayamado loina mathasanarami. Santidi hanadagi masaga gamdri machanupa ahing halaktaba aduda amuke hena wakaldo somthakiduna masado machi phawba lengningba phawdri. Aduga somdana makai mari adu kamdongni haina khanarami. Zekna ado anan ngarangde aikoina masigi thongsin namduna yenglubadadi manunglomdagi londuna lehobani. Aduga mataw karamdano aikoina yum asigi manungda leramsiba aisu thongka khwaigi dabra haina dikhali. Chumi je aikoina lakpa matamda thonguse londuna lerambani. Ado aikoina huji manungsida leramibase mafam asida leiriba ishwar adugi saktinani. Yam luribadi
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯄꯁꯦ ꯀꯔꯝꯅ ꯊꯣꯛꯀꯅꯤ? ꯄꯥꯛꯅ ꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯑꯅꯟ ꯈꯪꯗꯦ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯏꯁꯥ ꯀꯟꯖꯅꯕ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕꯗꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯤ꯫ ꯖꯦꯛꯅ ꯑꯅꯟ, ꯉꯜꯂꯤꯉꯩꯁꯤꯗ ꯏꯕꯥꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯅꯧꯁꯦ ꯊꯨꯒꯥꯏꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕ ꯇꯧꯁꯤ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯉꯔꯥꯡꯒꯤ ꯑꯗꯨꯝꯅꯅꯦ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕ ꯅꯤꯡꯉꯧ ꯀꯥ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯩ, ꯑꯗꯨꯒ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯛꯅ ꯍꯥꯏꯔꯛꯏ, ꯑꯅꯟ, ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯇꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯃꯉꯛꯁꯤꯡ ꯑꯗꯨ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦꯛ ꯑꯃꯗꯤ ꯑꯅꯟ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯤꯡꯁꯤꯜꯂꯒ ꯑꯋꯥꯕꯇꯅ ꯌꯨꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠꯁꯤꯡ ꯑꯗꯨꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯔꯒ, ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨꯕ꯫ ꯂꯛꯁꯃꯤꯁꯨ ꯖꯦꯛꯇ ꯀꯣꯟꯁꯤꯟꯗꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯝꯂꯛꯏ꯫ ꯄꯤꯌꯥꯁꯨ ꯑꯗꯨꯃꯉꯥꯏ ꯑꯅꯟꯗ ꯆꯤꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ, ꯅꯈꯣꯏ ꯆꯠꯈꯤꯅꯨ, ꯅꯣꯏ ꯑꯅꯤ ꯂꯩꯕꯒꯤꯅꯦ ꯂꯛꯁꯃꯤ ꯏꯕꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯐꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯂꯕꯁꯨ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯅ ꯂꯩꯔꯤꯕꯁꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯍꯧꯅꯤ? ꯅꯣꯏ ꯆꯠꯈꯤꯅꯨ, ꯅꯣꯏ ꯆꯠꯈꯤꯅꯨ꯫ ꯄꯤꯌꯥꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯈꯟꯕꯗꯨ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯈꯪꯂꯛꯏ, ꯂꯝ ꯂꯥꯞꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯄꯨꯕ ꯌꯥꯗꯦ ꯍꯥꯏꯅ꯫ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯅꯣ ꯊꯣꯛꯄ ꯑꯃ ꯇꯧꯔꯝꯂꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕ ꯑꯃꯒꯨꯝꯅ ꯀꯞꯂꯤꯕ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯗꯨ ꯊꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯆꯠꯈꯤꯅꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯝꯕ ꯌꯥꯗꯕ ꯃꯇꯝ ꯑꯃꯗꯤ ꯆꯠꯈꯤ, ꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ꯫ ꯑꯗꯨꯝꯅ ꯇꯞꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯛꯍꯟꯅꯤꯡꯗꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯃꯇꯝ ꯑꯗꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯃꯥꯅ ꯇꯥꯈꯤꯗꯨꯅ ꯃꯝꯁꯤꯜꯂꯛꯂꯕꯗ ꯉꯁꯥꯏ ꯃꯈꯩ ꯐꯅ ꯋꯥꯔꯕꯁꯨ ꯀꯔꯤꯁꯨ ꯀꯔꯥꯁꯨ ꯑꯣꯏꯔꯕꯁꯨ ꯃꯀꯥ ꯂꯥꯝꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕ ꯅꯣꯡꯍꯧ ꯑꯣꯏꯅ ꯃꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ, ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯆꯥꯒꯅꯤ ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎꯕ ꯊꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯣꯛꯊꯔꯕꯅꯤ꯫ ꯆꯥꯗꯕꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯈꯥꯡꯒꯗ꯭ꯔꯥ, ꯀꯤꯕꯒꯤ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯅꯤꯗꯨꯒꯤ ꯆꯩꯊꯦꯡꯗꯨꯕꯨ ꯈꯥꯡꯒꯗ꯭ꯔꯥ? ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯍꯥꯏꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯔꯦ ꯃꯈꯣꯏ ꯃꯔꯤꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯈꯖꯤꯛ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯤꯕꯗꯤ ꯄꯤꯌꯥꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯣ ꯏꯄꯠ ꯄꯠꯊꯔꯤ꯫ ꯆꯤꯝꯕꯥꯜ ꯑꯅꯤꯗꯨꯁꯨ ꯌꯥꯊꯛ ꯌꯥꯀꯥ ꯁꯝꯅꯗ꯭ꯔꯤ, ꯈꯔ ꯀꯪꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯑꯣꯏꯅꯖꯗꯨꯅ ꯀꯦꯕꯧꯅ ꯂꯩꯖꯕꯤ ꯄꯤꯌꯥ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯥꯎꯈ꯭ꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯉꯥꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯃꯉꯥꯜ ꯐꯪꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯃꯁꯥꯗꯨ ꯄꯤꯁꯛ ꯄꯤꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ, ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯑꯃꯒꯨꯝꯅ꯫ ꯂꯛꯁꯃꯤꯁꯨꯅꯤ꯫ ꯉꯔꯥꯡ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯂꯝꯕꯤꯗ ꯍꯔꯥꯎꯅ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯨꯁꯣꯜꯂꯕꯤ ꯑꯃꯒꯨꯝꯅ ꯇꯨꯐꯛ ꯇꯨꯐꯥꯏꯖꯟꯗꯨꯅ ꯐꯝꯂꯤ ꯄꯤꯌꯥꯒꯤ ꯃꯅꯥꯛꯇ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯦ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯀꯗꯣꯝꯗ ꯂꯤꯠꯂꯒ ꯆꯦꯟꯒꯅꯤ? ꯆꯦꯟꯐꯝ ꯂꯩꯇꯦ, ꯈꯣꯡꯐꯝ ꯂꯩꯇꯦ, ꯄꯨꯝꯅꯃꯛ ꯄꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯈꯟꯗꯨꯅ, ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏꯅꯤ ꯑꯃꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗ ꯃꯥꯡꯗ ꯑꯃꯗꯤ ꯇꯨꯡꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥ ꯊꯣꯛꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯣꯏꯍꯟꯅꯤꯡꯗꯕ ꯅꯨꯃꯤꯗꯥꯡ ꯃꯥꯒꯤ ꯃꯇꯝ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯌꯥꯝ ꯆꯔꯥꯡꯅꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯎꯪꯗꯨꯅ ꯐꯝꯂꯤ꯫
Adubu hausi phawbagi di karisu tawraktri. Makhoy masada aki akhang laitrabastu makhoy gi wakhaldudi saning taro haba yadri. Aduga nakan amadana makhoy gi mawa mapaw amata tadraba mama mapa singa do kaktuna leirami. Surmalasu mapurobada paw pirami Jek halaktri haina. Asumna yumlomdasu wa kaya matanarami. Aduga somdana ananso matam amada mapuna amayba oiringay matamda mangonda takpikiba tambikiba mantra mayam ado ningsingnaba kana honari. Madu ningsinglaga mantra ado sizinaduna makoygi thawai kanjanaba honaba asinatana atopa upay amata leitri. Asumna sum hawkiduna ahing tawlong matam oirakli. Mafam aduda tariba khonjal haibabu kaujing harogi khonjal khakta mangairi. Nupi ani adudi waba heman khiduna isisina tumli. Aduga nakandana Jek amadi anat anina phamduda biya amadi Lakshmi bu senari. Makoysu tumdiam tumninglabani adubu tasengna tumbakiri. Makoy anina tumlingaida ngarangi adumaina adumu tawruklabadi kandawni. Madu hek khanbada mamitu kakla ama fawba uisingi haiba ngamdri. Asamna makoy anisu wahi amata hainadana tumin phamduna leiringaygi chairak aduda ikhang khangawdana ngasai makoyna leiriba ka aduda hek thangnana leiriba ningol ka aduda takiba khonjal aduga chap manana kapli ni khangdi nokli ni khangdi tuga amuksu yamna wabagi makhonga loinana amuk tarakli makoy anina tarakli ba khonjal adu yamna kanwasu oide nason pikna ngangboi kaiboy tawragani. Madu tarakpa mikup aduda anan amadi Jekki thamoygi mihul adudi chingum jaganari. Amuksu Jek ananda satying lai aduga anan chu Jekta satying lai. Matam aduda Jekto makuto masina tapna thamlaga langano haibagi matagum. Anansu mangagdo haifet nomlaga hoy haina ingit pirai. Makoy anina tawribado piyaga Lakshmiga anido tarabadi amuk hawgatuna kibadagi koilaw amul lawduna menman tararay haiba khangbagini. Asumna anandado phone adugi torchlight ado thalaga masado haifet chatharaga thangnaba leiribaka aduda yingla ami. Adubu kana suudi matam aduda anan nason pikna. Jek nang piyaga Lakshmiga se may ani si manakta sangaga liramo. Ay asigi kase amuta sanglaga yengi. Masigi ka manung sida kanano madileri. Jek damo anan nang jangkido nang jang batarabaso ibani puna jangminarse. Anan namo Jek maduyadi horen makoy ani mikap tholokpada ibani mang amta leramdrabadi koilaw mu lawrakani. Aduna nang makoy ani ge manakasida lengdana dum leiramo. Asumna anan masada leiriba akiba amadi thukatpa pakhatpa kaya sing ado fatharaga tabda hogatuna mana pairiba light ado thanduna hairiba ka adu tamna makhong ado thangba haurakli. Matam aduda Jekna anan nang khara de jeksaluko. Asana Jekna piya amadi Lakshmi anigi manakta phamduna lehori. Aduga ananda ka adugi thongadu tabna makhutuna inthoklaga ka adugi manungduda light ado khara thanjinduna thamlaba matung mangak ado chepthaduna ka adugi akoibadu koying yingai. Adubu hauji phawbagi oinadi karisu udri. Aduga Jekso anan matomda changkiba aduda leifam khangdraduna nupi anido thanamlaga masu haugatuna ananna changkiba ka adugi maikei tamna changla ami. Adugi tanja aduda anangi khonjalda asumna haibado taraklami. Kanano aduda leirido. Athengba ahingi matam aduda ngarangdagi makoyna atopa kanasu leitraba mafam asida ka adugi madungda anana kanano haiduna hanglakpagi khonjal adu tabada Jek masada soilawi. Aduga khangawdana hairaklabi. Anan kaidorage. Anansu mahakna kanano haiduna hangliba adu sini sani khangbadi natti. Adubu ka adugi manungda thariba phamungdugi kangka makhada karigumba ama soro singsinbagi mahung manba sahum ama phanglakpa aduda masu kibadagi phawribanina yam jingnaba amaga loinana hanglibani. Anan bisumani do suksilaga masado paktharaga khurudu khudak kulaga
ꯀꯥꯡꯈ ꯃꯈꯥꯗꯨꯗ ꯌꯦꯡꯒꯦ ꯍꯥꯏꯅ ꯄꯥꯛꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯈꯪꯍꯧꯗꯅ ꯘꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯃꯁꯥꯗꯨ ꯁꯠ ꯍꯧꯒꯠꯂꯒ ꯌꯥꯝ ꯄꯥꯈꯠꯅ "ꯀꯅꯥꯅꯣ?" ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯖꯦꯛ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯅꯟꯕꯨ ꯀꯧꯔꯤ꯫ "ꯑꯅꯟ! ꯑꯅꯟ! ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ, ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥꯡꯉꯣ!" ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯛ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ "ꯑꯅꯟ! ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ! ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯦ? ꯁꯦ!" ꯑꯅꯟꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯖꯦꯛ ꯇꯥꯅꯕ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯖꯦꯛ! ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯁꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯔꯛꯑꯣ!" ꯖꯦꯛꯅꯁꯨ "ꯑꯅꯟ! ꯊꯣꯡꯁꯦ ꯑꯩꯅ ꯂꯣꯟꯕ ꯅꯠꯇꯤꯌꯦ, ꯑꯗꯣꯝꯗꯒꯤ ꯂꯣꯜꯂꯛꯄꯅꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯏꯂꯥꯎꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯁꯥ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯅ ꯐꯨꯡꯐꯨ ꯍꯧꯒꯠꯅꯔꯛꯇꯨꯅ ꯖꯦꯛꯀ ꯑꯅꯟꯒꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯖꯦꯛꯇꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ "ꯊꯣꯡ ꯍꯥꯡꯉꯣ" ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯊꯣꯡ ꯑꯗꯨꯗ ꯁꯦꯠ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯗꯤ ꯂꯩꯕ ꯎꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯍꯥ ꯍꯪꯂꯛꯏ꯫ "ꯖꯦꯛ, ꯑꯅꯟꯗꯤ?" ꯖꯦꯛꯁꯨ ꯇꯍꯥ ꯈꯨꯝꯂꯛꯏ꯫ "ꯄꯤꯌꯥ, ꯂꯛꯁꯃꯤ, ꯑꯅꯟꯗꯣ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ." ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯑꯅꯟꯕꯨ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ꯫ "ꯑꯅꯟ! ꯑꯅꯟ! ꯊꯣꯡꯁꯦ ꯍꯥꯡꯉꯣ! ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯣꯡꯁꯦ ꯂꯣꯜꯂꯤꯁꯤꯕꯣ? ꯁꯦ, ꯊꯣꯡ ꯍꯥꯡꯉꯣꯕ!" ꯑꯅꯟꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗꯒꯤ ꯇꯧꯐꯝ ꯈꯪꯗ ꯈꯨꯝꯂꯛꯏ꯫ "ꯄꯤꯌꯥ, ꯂꯛꯁꯃꯤ, ꯊꯣꯡꯁꯦ ꯑꯩꯅ ꯂꯣꯟꯕ ꯅꯠꯇꯤꯌꯦ, ꯅꯈꯣꯏ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯔꯛꯑꯣ." ꯑꯅꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ ꯑꯅꯤꯅ "ꯖꯦꯛ, ꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯅꯗꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯅꯟꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯛ ꯇꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯔꯝꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯌꯥꯗ꯭ꯔꯤꯕꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯤꯡꯏ꯫ ꯑꯗꯨꯒ ꯄꯥꯏꯔꯒ ꯀꯟꯅ ꯑꯃꯨꯛ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯥꯅ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯊꯣꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯆꯦꯅ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯥꯡꯗꯣꯔꯛꯄꯁꯨ ꯌꯥꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯖꯦꯛ ꯑꯃꯗꯤ ꯄꯤꯌꯥ, ꯂꯛꯁꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯅꯟꯕꯨ ꯍꯟꯖꯤꯟ ꯀꯧꯔꯤ꯫ ꯑꯅꯟ ꯊꯣꯡꯁꯦ ꯍꯥꯡꯗꯣꯔꯛꯑꯣ ꯍꯥꯏꯅ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯊꯣꯡꯂꯣꯟꯗꯨ ꯅꯝꯈꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯅꯟꯕꯨ ꯇꯣꯏꯅ ꯀꯧꯖꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯒ ꯑꯅꯟꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯇꯣꯝꯇ ꯂꯩꯔꯤꯕꯅꯤꯅ ꯋꯥꯈꯜ ꯑꯗꯨ ꯄꯤꯁꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯄꯤꯌꯥ, ꯂꯛꯁꯃꯤ ꯑꯃꯗꯤ ꯖꯦꯛꯄꯨ ꯍꯟꯖꯤꯟ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯑꯃꯗꯤ ꯄꯤꯌꯥ ꯑꯅꯤ ꯑꯁꯤ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯖꯦꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯨꯗ ꯅꯝꯈꯥꯏꯗꯨꯅꯕ ꯆꯥꯐꯨ ꯀꯟꯅ ꯍꯟꯖꯤꯟ ꯀꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯉꯥꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯟꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯐꯠ ꯊꯥꯟꯖꯤꯜꯂꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯔ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯤꯌꯥ, ꯂꯛꯁꯃꯤ ꯑꯃꯗꯤ ꯖꯦꯛ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯅꯟꯕꯨ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯟꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯅꯟꯁꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯅ ꯐ꯭ꯂꯥꯛꯁ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈ ꯃꯈꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯣꯔꯣ ꯇꯧꯔꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯗꯨꯅ ꯃꯥꯗꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯗꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯤꯌꯥ ꯑꯃꯗꯤ ꯂꯛꯁꯃꯤ, ꯖꯦꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯀꯧꯕꯗꯨ ꯑꯅꯟꯅ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯖꯦꯛ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕꯤ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯟꯁꯨ ꯖꯦꯛꯅ ꯀꯧꯔꯛꯂꯤꯕꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯧꯃꯟꯈꯤꯗꯨꯅ ꯃꯁꯥꯗꯨ ꯑꯀꯤ ꯑꯈꯪ ꯑꯣꯏꯅ ꯈꯨꯝꯂꯛꯑꯝꯃꯤ꯫ "ꯖꯦꯛ, ꯑꯩ ꯇꯥꯏꯌꯦ." ꯑꯅꯟ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯔꯨꯔꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯤꯌꯥꯅ "ꯑꯅꯟ, ꯅꯪ ꯂꯥꯛꯑꯣ, ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯣ." ꯑꯗꯨꯝꯅ ꯄꯤꯌꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯈꯜꯂꯤꯉꯩ ꯑꯅꯟꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯒꯤ ꯃꯈꯨꯠ ꯑꯃꯅ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫
Matam aduda Anan khamprek khangduna khonjel hongna laurei. Anana adumna pakhana laurokliba khonjel adu tabada Lakshmi Piya ani adu Zeki masado paiduna numlaga hairei. Jek Anan se kedoma tokre thongse hangdokse aduga khoisu changse se thongse hangdokse Jek asi haiduna thongado nga tharaga kaptuna Ananbu gau-gauduna leiri. Ananso ka manung aduda mathong marong khangda punglauda lauri aduga Piya hoinaso Ananbu pangkauda kausilli. Asomdana Ananso mangoda pairakliba nupi adugi saktamado urubadagi tasengna kiba phauraduna nupi ado laktuni inthuramlaga mana leiriba ka adugi walladuda ngaraga kanano haiduna panghangda hangli. Madugi sairak aduda nupi ado maitungado tapna nongkhalaktuna Ananbu kauruklami. Anan haina Anana nanganano nupi aduna nangaibu khangdrabra. Anan khangde ai nangbu khangde. Phare nangnaibu khangdrabadi khangnaba taklagi. Adu hairaga Anangi manakta samsum sangsilai. Anansu makhongodu tunghanduna thangi khalli. Adubu tunghanduna makhongodu thangpham jaga leitri. Maramde mana lepliba adu waladuga tapnapna oibani. Aduna nupi aduna magi manak yoroktrigai kadomda masado leithoksigi khallingaida ka adugi thongnaw adu ihang hangduna leiba adu urai. Matam aduda Anan nupi aduda haifet amu yengi. Thongnaw aduda haifet amu yengi tawduna miku kharadi ngaksanana leptuna leiri. Adubu nupi adugi magi manakta yorakadaba sumnatagi khongkap ahum mari khaktamang ngaisilakli. Matam aduda Anan masado stat leithoklaga thongnaw adu tamna chinsilaklaga mapalomda chongthokkhri. Aduga somdana thangnaba ka aduda leihoriba makhoi ahum aduso Anano ka adugi manungda kari tawgrabano khallubada mathawai yamna wajarami. Asumna makhoiso Ananbu kawba yaba kawri. Kawba yaba kawraba matungda sukum khumlaktraba adudadi makhoina khanki Anana sisiramlani haina. Aduna birangtana samthoklaba makhoi ahumgi sakpham adu yenghaidri. Aduga somdana Ananso yum adugi mapalomda chongthokhrabani matumta ngairi. Aduga amukso thongnaw aduda yengduna hauzik mada ukhiba nupi adu uribra haina amuksu yengi. Athengba ahingi matam ko oibani. Adugi su mathakta mana Jek hoibu kawgadabasu tasengna kiri. Nupi aduna amu takhidra magi manakta amung lakkadra haina tumina adum leisili. Aduga yumdugi manungduda Piya Jek amadi bakhoi ahumdo lehorabani karibu thoklangodaba haina sukhalai. Yumdugi manung aduda amu Piya do masaga kara sonjilaklaga leibani. Aduga chadabaga kaiga tawbaga awaba mayamado khangpam khangdabadagi holamba sor adu tada tamna lepa horakli. Aduga panglamba misna anidusu matomta tabna ushinba horakli. Piyagi matawdu urega Jek amadi Lakshmi anidu Piyabu kawruduna hairei. Piya se kaidorage misi phajana pango se tabro Piya. Piya yam wana khonjalda asumna hairei. Jek Lakshmi ai sor honbi yang ware. Matawaduda Lakshmi hikna kapladuna. Piya nangaisu tawri se sordo tamna saningtana holo nangaisu tawri. Piya tapna Lakshmi ai ising yam kharangi. Lakshmi mamitu piraga loinana ising aiba. Ado hairaga Jekta amuk salangno osilaktuna. Jek ising si kaidagi laudoido. Jek tofong khangda akoibaduda ko yinging lei. Aduga Piyadi yamna wana ising haiduna soli. Lakshmi upai leitraduna Piyabu kawraguna kapli. Jeksu upai kaya mayingi adubu phangdri. Kadaidagi karamna ising laurugadi hauzikpo. Aduga Lakshmi Piyabu kawraga kapamatam aduda Lakshmi gi miludagi tarakpa pirang
marik sing aduna longna hipliba piyagi chimbal mayada tap taraktuna haujikti piyagi kharak kanglaba chimbal adu khara thorpugum tawrei matam aduda piyasu machin adu haiphet lenglaga marai do amuk sating thoraktuna mari duna chimbal do sasat lekli aduga mapaldana anan yum adugi manungda amuk matau karamda sangani haina khalli aduga yum adugi mangonduda amuk kakhattuna makoina purakliba khaw adu hangdoklaga maket amadi kendal lokthokduna amuk chukhatlami mapanda anana tawriba do yum adugi manungda lehawriba zek hoinasu haipet khangbugumna tawrami chapchana leiriba mi ase anani haiba khangdrabasu mi amagi samindi phanglami madugi tanja aduda nupa amagi khonjalda nason pikna zekpo kauraklami zek tabro zek nason pikna taba khonjel oibanina laksan basungamdri aduga lakshmi so zekta satyinge aduga jekso lakshmi da satyinge aduga mapandagi tariba khonjel asisu jekpo hanjin kaurakli jek haiduna adubu kaurakli badu tarabasu jekti kanano haina hangbo phawba talli aduna makoigi wakhalda kaurakli ba khonjel asi anani haibadi khangdri maramdi makoina leiriba ka adugi hek thangnaba leiba ka ningol ka aduda changkhiba anana matau karamna mapalomda kaurakadawribano adu khanduda zek amadi lakshmi anido tumin yengaduna leirami aduga mapalomdana anando mahana zekpu phane yamna kaurabasu khumlaktraba adudadi masu makha muktarudri aduga mananglomdana lakshmi ka zekadu ananbu makhoina kaubadi tadraba aduda asamna haineri zek anandubu kaidorajano lakshmi aikhoina kaubusu makha tana tadribase mahak soidana kudongthiba taramgadaba male matamduda masado ison sonna lakshmi gi phaibakta mon khangnaraga hiplibi piya do susut kapa horakle aduna piya na kablakpa adudadi lakshmi na piya se kapkono haujikti akoi thauna leina afam basida leidongni nangna dumna kappaga leiradine nasado yamna suksilani adumna makoi ahumdo wari sanaduna leiringai chairak aduda khangawdana akanba nungsitki sahum ama phangbagum taro ami matam aduda zek na haire piya lakshmi nuksisi yamna sitpa male ado anindubu kamaida tawramdoino aisu khangdre tawrisi aduga mapalomdana anando unawana akangba mayam ado mai thaduna nahanwai magi mapagi apokpa mapuna hinglengai matamda anangi mafamna takpiram khiba pautak amadi mantra mayam ado ningsingnaba hotnari asumna tawringaida nong sungan phungan phum tawroklami adubu nongan phungan phum tawroklabazu sitliba nungsitki sahum aduna henman khibana anana mai thagi tawriba adu muli tawrakli aduga manungda leiriba piya hoisu mapan lamai sakpagi mangal ama uba phanglakpa aduda makoi chakliba mai sibu kadadagi maino asibu haiduna amana amada sasat yingnera ami madugi tanja aduda anana do chakliba mairi adu tangoi on khibagi tarakliba ut adu chaitek amana pairaga khotoklami adugi matang ut adu inghanduna mukuta pairaga mana leiriba akoiba adu korokoisinduna thamli aduga amukso mana hana khumjinduna thamlaba akangba amadi unawana sing adu pairaga leiribanina sakliba mairi aduda amuk khara langsinduna mai adu muthanaba hodari aduga mada chakliba mairi adugi manakta khongrai chanduna phamlaga mamito ushiduna haukiba matamda mapuna haibirakkiba takpi tambiramba tinmu laimu phattaba hauti sangba ngamdanaba amadi thawai mirel kayabu phajinduna thambaga aba mantragi kanglol adu sisinaba haurakpagidama makhut aniduna phaibakta ngaklaga thamli aduga yet oi khusa asing aduna khutning thaudagi hauraga khupiduna tapna thengi asumna anana leiringai mikup aduda yum adudagi manungda leiriba thawai mirel adu sauraktuna yamna hoba khonjalda atia se tangkai set tara sanumatagum kana laurakgami thawai aduna kana laurokpa aduda yum adugi manungda leiriba piya zek amadi lakshmi taba ngamdraduna manakong sing adu mensinkri aduga anande masi phawba lekhidri
mahakna tawriba thabak ado achamba thabak natte makhoi marigi thawai kanjanabani mahakna tawriba changing asina mai pak labadi makoi yumda amuk hanba ngamgadawribani aduga mahakna tawriba changing asina karigumba mai thirabadi mahak natna Jek amadi Pia Lakshmi makhoi loinamak mafam asida hanbangamdana kanadraba haksang polang oiduna mangkigadawribani asumna adan mikup kharagi matung mamit adu tapna pangthorakli adubu mahakna mami pangthorakpa matam aduda makhoina mafam asida yam toina uriba nupi adu ananki hek mamang oirapna yum adugina sumang matonda leptuna leirammi anansu nupi adu ubada yamna kibadi phauribani adubu mahak kiraba sokina masado machi sunglingling aduga mikup aduda setliba nungsit mahagi sawumna kanman kiduna leptuna leiribi nupi aduga samlang sing adu loina humdoraktuna nupi aduga sakpham do mayek sing uba phanglammi matam aduda anando masada swailawba amaga loinada yengduna leirammi nupi aduga sakpham adu mamai aduso musin muraduna loina kathekli aduga mamit anido ngorok ngowangakta panglaga ananda sauna yengla ammi anan sunupi aduda wahi ama phawairamde adubu tumina leiduna masada phawriba akiba do fathana bo hona jerami matam aduda atiyada khongliba nongduso amu lepkhiduna malem leimaida nong maring marik taba hauraklammi adugi matam aduda nupi adu maya launa ka thoktuna khonjel thokna lawraklammi anan sumadu ubada mamito amu uisinduna machinado murum sonba hauda ammi aduga yum adugi manungduda leiriba makhoi ahumdusu somang matonda leptuna noglaga leiribe nupi aduna noglakpagi khonjel adu taribani aduna makhoi ahumdi pakhatpana khamthengli piyade ananbu yamna toina kauraduna kapa horakli Lakshmi ama dijek anisu piyabo themjinduna leiri aduga anansu mamit adu ushinduna sum leirambadagi piyana mabu kauraga kapagi khonjel adu tabada mamit adu sat pangthorei adubu handak mana mami pangthorakpa matam adudadi hausi bana ukhiba nupi aduge sakpam adu uba phangkhidri matam aduda anan nagyet akoyeng yingla ami adubu nupi adudi uba phangkhidri aduga mahangna tariba piyana kapagi khonjel aduda masu haugatuna changinglabani adubu mahak kadondagi sangadi aduga amukso madi machi lengba yatana leiribani aduna mahakso piyana mabu toina kauraga kapa adu tabada taba ngamdraduna asunda khonjen khara kalapna tawna hairaklammi Pia Jek Lakshmi ai mapanda leiye anangi khonjala tu tabada Jek amadi Pia Lakshmi harauna anan nang mapanda karamna thoklibano sidi chango anan se adamna khumla ami Pia Jek Lakshmi ai hauji aina lariba mafam asidagi hendokpa yadri aina tawriba ase Ekoi marigi thawai ase mafam asidagi handuna hingkinabani aduna nakhoisu chikshina layu hauji nupi ama aina ukhibani adubu aina mi pangthorakpa matamda mahakti leiramdri aduna nakoi khara chikseluko anangi wahe aduda hena akiba phawraktuna piyadi amuka hena kapladuna masadu tawfong khangda hairaklammi anan kaino nangna haidubo asingbagiro ai am kire anan Anando piyana adumna hakalokpa aduda themjinu hai oina haira ame Pia kahi kapino akhoi yumda soidana hangani aduga nang amadi ai chawna lohongani aduga aigi marok Jek amadi Lakshmi anisu leibok miyam khangna sawna lohongdoini aduna awabase khradi khangmina kisi akhoi pukning sonthabe yadi aduna kakono Pia asumna hainari ngai tanja aduda ngasayana na sangkiba ningolka adudagi ahuba makola matarak lami modu tabada Lakshmi Pia ani do khangprek khangduna lawrak lami matam maduda anan mapanda leba ngamdri phatanungda thokadra haina phatanungda thoklabasu mahak upai leiroi dawri mahakna sizinari ba laisona doloi fawbadi anan hausi mana leiriba mafam asidagi machi amata lengba yadri adudagi hek thoklubada khodong thiningai ngaktangairi maramde tasengna mahakna Laison tinson tawduna sizinariba mantra ado mathang maram khangdana mafam matam sadana sizinaba yadi adugi sumathakta mahak nahayamna oiri aduna hairiba mantra asi sizinariba misak ado
magi punchi singjing adu charuk ahum thokpagi manungda saruk amadi tensin khrabani aduna sumnatagi saruk ani khaktamak ngaihauri aduna lemhauriba saruk ani adudi mahaksu manghanba pamure miyoiba haiba miyoiba asi aina thengnariba mapok asi natana atopa mapok amada ai amuk hanna poklakpa natraga poktaba tambangamba natte karigumba mapok amada poklaba tarabasto handak mapok asida tawkiba thabak thoramsingdi kanana su khangbangam aduna ananasu yum adugi manungdagi tarakliba tamchiraba khonjal adu tarabasu mahak machu lengdena adubak tumin mamit ushinduna leikri aduga yum adugi manungdana Lakshmi amadi Piya aniado Zekpo amukau aduga ananbo amukau kauduna kaptuna leiri Zeksu Piya amadi Lakshmi anido themgadra natraga tariba khonjal adugi masada phaurakliba pakatpa thukatpagi mihuldugi khonjal adubu Pathagadra haifam khangda masu ananbo amumu kauruduna anan ai kaidogdobano khangdre nang chango kasida matamaduda anande zegla haribadu tarabasu tadri mamit usinduna lai kana solli aduga mikuk kharigi matungda yum adugi manungda leiriba ningolka adugi thongadu mathanta tapna hangba haurikli thongdo hangdorakpagi makholladu tabada hojikta kaptuna leiramba nupi anidu chap leptuna thongaduda tamna yinglai aduga zek thongangdo hangdorakpa aduda ka adudagi kanabu thorakpagi khata maithongadu suksinaduna yingduna leiri ka manu adasu pungmambanina manungda kana leiri kaidori haibadi kanasu uba phanglamde aduna zek mana pariba phongi light aido kharaga amu thangatuna kana leige haina yinglamai adugi mikop aduda zekna pariba phone ado mahi yaudabagi op takhirami aduna khangaudana phone ado op takhiba aduda haujiti ka adu pungmamamkhri Piya amadi Lakshmi anido zekpu kouraduna haire Zek kaino pungmamamkhre Zekna Piya Lakshmi agi phone ma yaudre matamaduda Piya do magi phone ado sat pairaga phone gi flux light ado thangatli Lakshmi so magi phone ado jek ta pirami aduga torch ado thanduna ka adumda makoi adumdo chapmanana yengminare matamaduda amamba ka adugi thongsin mapan oirapna nupi ama leptuna leibagi mo amaka ura ami madu ubada makoi ahumdi sailaukiba khangaudi matam aduda Lakshmi yam kina salauna here kanano du leido manungda tawribado anansu loida taribani aduna mahakso yum adugi londuna leiriba thongjaw ado hangdokpa ngamnanaba magi haijabi thaduna machinadu shonba sunglep leplamde aduga manungdana zegna amu hangli nupi aduda ayo naha kanano matamaduda nupi adu makhong adu thangadogi masi lengba haurak ami madu ubada Piya ananbu yamna pakhana kaurak lamai aduga nupi adusu makhong adu tamna thangduna makoi ahumgi manakta jangsin ba haurakli matamaduda makoi ahumdo makhut jejet paisinaraga mathong maram khangda ananbu koi kaukura ami matamaduda anan sumamito tamna amupang thoraktuna mamai adu sat on thoraklaga londuna leiriba thongjaw aduda yingduna asanna hairaklamai yomasi bungaktuna thambiriba laithong ipa ibungo amadi ima lamirin sidabi ima ipa anida yum asigi thongchubunga liba thongarembi imagi mafamda yathang pibiro loliba thongi poron chamagani pan hangbiro phattaba tinmu laibu tanthokpiduna ngasi ima amadi ipa anina ngagliba yum asida thungnariba karisu khangjadraba nasa ikhoigi thawai kinbiyu taibang pan asibu sembada ima ipa anina nasa aikhoisu saruk yahon biram labanina taibang sintha loidringai apokpa apokpi ima ipagi khomlangi laman singamdri manung matam chadana lanjadraba thawai sing asi lairamlenda tilhanbigi khanu guru pumna maktagi athoibasu ipa ibungona hakni khangba heba pumna maktigisu ima lemren hakni yokpi ge kanbige nakhuta leibani nacha aina ima amadi ipa ibungogi mafamda khubak changjong tara laikhan sa ipukta aron ahui leita thamoi singna nijari thongi puron kangbiru tinmu laimu phataba tanthok pikro nacha singbu kanbiyu ima asi haidana anan malem laimaida khurusana kuntharaga pungning chena khurum lai anan adumna wahi singi
pareng kaida laison magi liklam sumna thamoi singna nijabado yum aduge sangaida ngan thoiriba ipa laining thau sanamahi mana ubiraba mali londuna leiramba thong adu hangduropogumna tawrei mado anan khaktana khangbani manungda leiriba makoi ahumdudi karimata khanglamde anan tho hangdorapagi samen phanglakpada yamna harabusu pawrami adumna mana isorbu thamoi sengna nijabagi mahai yanjari haina su khalami matam aduda anan leimaida taduna leiriba utkara do lokhalaga makhutuna pairaga kari kari no khara solaga ngan makhoina lakhiba matamda purakhiba khawadu laudagi masado khara cheptharega makhona mana lamduna lori aduga khawaduge manungdagi jirang ama lauraga mana soliba utkara aduga atopa makhata taduna leiriba utkara amaga lauraga ani ado pulap punsinduna serang aduda haplaba matungda masu amu hogulai mahakra tawriba thabak ado mikup kharagi manungdani madugi matung anan thongadu tamda salang sinsin khirami aduga yum adugi manungda kamdauri ningol ka adudagi tholakliba nupi aduna makoi ahum tamna samsum tatna sangsilakpana makoi ahumgi manak yorakle matam aduda makoi ahumsu kadomda selaga makoi hingani haina makoina leiriba ka adugi akoibaduda kuying yingduna makhong adu tung oirapna tamna thangba haurakli adubu haujikti nupi adusu asum changsilakpa aduda makoigi lambi leitri matam aduda nupi aduna yam sauna hairaklammi nasan nasagida khanba nakhoi miyoibada karigi mafam sida lakli nupi adugi wahido taraka zekna he nupi nangkadano matam aduda nupi adu khonjal hauna noklai aduga amukso hikna kalbaduna asumna hairaklammi aise asiba amagi thawaidi hairakliba do tabada Lakshmina aduga kaigi aikhoibu phajinduna thamdeba nupi aduna amukasto khonjal thokna noklega hairai aina nakoi kanabusu phajinduna thamdi adubu miyoiba haiba miyoiba nakoidi aina hek thengnaba mafam amatada lena tharoi adu hairaga nupi adu khangaudana makhoi ahumda paisilai matam aduda makoi ahumso mana thokpa sasa chinthораktuna hausiti makoi ahumdo tongan leinakhri aduga nupi aduna makoi ahumgi mayada leplaga makoi ahumgi sakphamado amamam to ina yinglai nupi aduni yinglakpa matam aduda piyagi sakphamado ihan urai aduga piyada mamit adu khani yingduna leiri nupi adugi miyeng adu ubada piya kibana heman kibana hingna kaplaga je Lakshmi aigi nakta lao aduga mapalomdana anan sunyum adugi manungda hek sangkrabadi khudong thiba nangba haibase soidri aduna mahakna hana mangsongnana manungda sanglakpa matamda thengnagadaba khudong thiba sing adu ngakthongnanaba sem saduna thongjil aduda ngai hak leiruba matung makhutna mana thongadu haifit namba hawra ammi aduga somdana piyado nupi aduna mamit khana yinglaga sumsum changsilai matam aduda upai leitrabi piyado nupi aduda makhut ani lonaduna yam hajirami nang changsilakano kaigido nangda igina changsilakliba aibu amne ai nang buyamna ki changsilakano nang changsilakano adubu piano haribadu karimata tadabi nupi adu piyagi manakti hek yoksilakpaga makudu satlam thoraktuna piyagi makhori aduda metba hauruklami matam aduda piyasu makut adido sangdana nupi adugi makhutuda set tharaga thado o haibagum tawrami madu ubada Lakshmi yam pakhatna piyabu kauraduna kaple aduga jeksu nupi adugi manakta changsinba kiraduna khara laptakna leplaga asumna hairi he nupi nangge pamba hayo matam aduda nupi aduna aigi apambadi nakoi marigi thawai asini adu hairaga makutu khirega amo hena khopai chena paisinduna piyagi ngaksamado laksinkhri matam aduda anansto thongado sat inthoraklaga changlai aduga matung onthoktuna piyagi makhori metliba nupi aduda mana ngasai sonduna puraga changlakhiba utsing adudagi makuda khara pairaga nupi adugi matung lomdagi
koichai chaisanba horakami. Matam aduda nupi ado manaton aduda manam sut namlaga piyabu khangta thadaraklamlaga mamai adu sat laithoraktuna Ananda yenglakami. Anansu masada masi lengdabida utsing ado kharaga amuk chaisanba horakami. Matam aduda nupi ado sauraduna Ananda hatke haibagi matagum chongsilai. Aduga Anansu masado sathayuklaga masi amada leptuna leiri. Madugi sairak aduda Lakshmi amadi Zek ani ado changsinduna piyabu haugatnaba tawrami. Adubu piyadi gyan mangduna adum laikri. Aduga Anansu nupi aduna mangoda hek songsilakpaga masu masado thaidok thaijin tawduna ngihak leiroba matung mana pairiba utsing ado nupi adugi masada amukasu hanjin langsinduna nupi ado haininga leitana sawalami. Aduga nakana amadana Lakshmi di piyana asibagum taduna laikraba ado piyabu kongkhatuna kaplei. Piya si min pango Anansu changle akhoi yamda halasi nahandi akhoi bu yamna harau na mapam masida lakibadai aduga kaigino nangna akhoi bu aduga kaigino nangna akhoi na ko but adrese se min pango piya. Piya gi mataw du oraga Zekso yamna nungaitri aduna sire phare changla phare nupi asi halage haina khalai. Aduga Zek yam sauna nupi aduda yingkhalai. Matam aduda Zekki madungda khaliba wakal ado adubu mayek sena uba phanglaba anana sat hairei. Zek nang magi manakta changluno ngasi aikoina uriba nupi ase asiba thawaini mahangna mi oirabaso haujikti migi wakal khandraba jiba mane. Matam aduda nupi aduna oina Zekta sat yingei. Nupi adugi miyengdu ubada Anansu bab taraduna khangawdana Zekki manakta changsilakami. Aduga nupi aduso Zekta amu sat chongsilakpani. Adubu Ananda khonglei khara hankiduna Anan sat chingsilaktuna Zekpu khangin inthuraga mokhai animak machi amada pulap tusili. Aduga nupi aduna chongsilakpa matam aduda mokhai ani laimai aduda tusinduna laikhraba maram oibana nupi adugi makhutadi takhidri. Adamna tawringai nongdusu pura nganthorami. Adubu nongalabaso yumadugi manungda tawriba thabak adudi leplamdi. Piyasame ko khara gyan mangduna leiraba matung sorado tagatamna amu honba hawraami. Matam aduda piya yam waraba khonjalda Lakshmi ai ising kida thakiba ai sorgase phungatuna sikhiba tari. Lakshmi haujiktada amuk ningsinglai ngarang ahing piyana ising khawrangi haikibudu ajuna maram oirega satlaithokduna thongdo hangbra haina ingla ami adubu thongadu maya karap tawna leibadu urai. Maduda Lakshmi na warangkadabudu khanglaga masada aki akhang leita phukhogalaga Zek amadi Anan aduga leptuna leiribi nupi adugi hek mamang phawraga makui hongi karaktu phawduna Lakshmi khonglei thuna chenthokri. Mapanda ising loba adugi sairak aduda Anan Lakshmi bu mapanda thokidana bahira ami. Adubu somda piyada sigadawri aduna Lakshmi mapalomda thokirami. Aduga ising adu puduna amuk changlakpadadi nupi adu magi lambi aduda leptuna leiri. Madu ubada Lakshmi makuta pairiba ising bottle adu laktana langsilaga hairei. Jack piyado ising pitao. Asamna Lakshmi ising do pikibaga nupi aduna onsilaga he asiba thawai nangi apamba hayo aina soidana pigi. Matam aduda nupi aduna Lakshmi ki manakta satsang silaklaga Lakshmi ki masado pairaga manakta khangsing chinkirami. Nupi aduna Lakshmi bu hek chinkhibaga Lakshmi so khanglawlawraktuna nupi adudagi makutagi nanthoknaba hotnari. Aduga Anand so nupi aduda sauna hairaklami. He asiba thawai nangi kari penaba laiduna aikhoibu mafam asida phajinduna thamlibano. Matam aduda nupi aduna sauna hairami. Nakhoi miyoiba oina hingduna lehoriba matu panba jibase aigi asiba thawai asina sukpen pende aton babu tu hatpiba aduga akanba masen michungoiba khunai miyoiba na semba khunai ese aina warawi aina yam warawi aduna miyoiba haiba miyoiba ase
ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯇꯨꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯨ ꯂꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯔꯤꯒꯤꯁꯨ ꯅꯨꯃꯤꯠ ꯁꯨꯔꯛꯇꯨꯅ ꯅꯈꯣꯏꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯄꯦꯟꯗꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ ꯃꯗꯨ ꯎꯕꯗ ꯑꯅꯟꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯛꯅ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯅꯪꯕꯨ ꯑꯣꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯗꯟꯗꯤ ꯄꯤꯒꯦ ꯇꯧꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯅꯪꯅ ꯐꯥꯖꯤꯟꯗꯅ ꯊꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯊꯥꯗꯣꯔꯛꯑꯣ ꯑꯩꯈꯣꯏ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯄꯤꯌꯥ ꯑꯗꯨ ꯖꯩꯅ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯌꯨꯝ ꯑꯗꯨꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯛꯁꯃꯤꯕꯨ ꯆꯦꯖꯦꯛ ꯀꯣꯟꯁꯤꯜꯂꯒ ꯄꯤꯌꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯖꯤꯕ ꯑꯅꯤ ꯁꯨꯗꯦ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯀꯌꯥꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯝꯕ ꯃꯃꯥ ꯃꯄꯥ ꯃꯆꯜ ꯃꯅꯥꯎ ꯀꯌꯥꯁꯨ ꯂꯧꯅꯣꯝ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯏꯕꯨꯡ ꯏꯄꯥꯁꯤꯡꯕꯨ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯍꯥꯞꯇꯨꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯈꯤ ꯑꯗꯨ ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯀꯞꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯦꯛ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯀꯩꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯆꯩꯔꯤꯕ ꯅꯨꯄꯤ ꯈꯔꯅ ꯐꯠꯇ꯭ꯔꯒ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯕꯗꯅꯥꯝ ꯄꯤꯕꯗꯤ ꯌꯥꯔꯣꯏ ꯐꯠꯇꯕ ꯇꯧꯕ ꯅꯨꯄꯤ ꯈꯔꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯆꯤꯡꯊꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯑꯐꯕ ꯇꯧꯕ ꯅꯨꯄꯤ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯖꯦꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯇꯥꯅ ꯃꯥꯒꯤ ꯐꯤꯖꯤ ꯑꯗꯨ ꯈꯔ ꯍꯥꯏꯒꯠꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯄꯤꯌꯥ ꯖꯦꯛ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯂꯩꯗ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯈꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯕꯅꯤꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯕ ꯁꯛꯇꯤ ꯑꯗꯨꯅ ꯂꯦꯞꯄ ꯉꯝꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯂꯛꯁꯃꯤꯕꯨ ꯃꯈꯣꯔꯤ ꯃꯦꯠꯂꯒ ꯃꯁꯥꯗꯨ ꯇꯞꯅ ꯑꯁꯨꯝ ꯋꯥꯡꯈꯠꯄ ꯍꯦꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯗꯤ ꯂꯛꯁꯃꯤꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯖꯦꯛ ꯑꯅꯟ ꯂꯛꯁꯃꯤꯁꯤ ꯄꯨꯈꯤꯗꯧꯔꯦ ꯑꯗꯨꯒ ꯂꯛꯁꯃꯤꯁꯨ ꯃꯁꯥꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯏꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯂꯣꯛ ꯈꯨꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯠ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯆꯥꯏꯁꯤꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯂꯛꯁꯃꯤꯕꯨ ꯈꯪꯊꯥ ꯊꯥꯗꯈ꯭ꯔꯤ ꯑꯗꯨꯒ ꯑꯅꯟꯗ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯛꯁꯃꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯊꯥ ꯊꯥꯗꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛꯇ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯃꯁꯥꯗ ꯎꯞꯂꯒ ꯑꯣꯏꯅ ꯌꯦꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥ ꯑꯃꯗꯤ ꯖꯦꯛ ꯑꯅꯤ ꯑꯗꯨ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯛꯁꯃꯤꯕꯨ ꯍꯧꯒꯠꯇꯣꯏꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯑꯅꯟꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯉꯝꯈꯤꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯃꯁꯥꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟꯒ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯛꯁꯃꯤꯕꯨ ꯄꯤꯌꯥ ꯑꯃꯗꯤ ꯖꯦꯛ ꯑꯅꯤꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯂꯛꯁꯃꯤꯗꯤ ꯃꯌꯥꯗꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯄꯤꯌꯥ ꯂꯛꯁꯃꯤꯕꯨ ꯀꯧꯔꯒ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯄꯪꯀꯞꯇ ꯀꯞꯂꯤ ꯑꯗꯨꯒ ꯖꯦꯛꯁꯨ ꯂꯛꯁꯃꯤꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯅꯟꯕꯨ ꯁꯣꯛꯂꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯈꯪꯍꯟ ꯍꯟꯗꯣꯔꯛꯇꯨꯅ ꯃꯥꯁꯨ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ ꯃꯁꯥꯗꯨ ꯈꯪꯆꯠ ꯆꯠꯊꯣꯛꯂꯒ ꯐꯛꯂꯥꯡꯗ ꯌꯩꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯅꯟꯁꯨ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯁꯠꯂꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯖꯦꯛꯁꯨ ꯂꯛꯁꯃꯤꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒꯤ ꯆꯩꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯑꯉꯛꯄ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯃꯅꯥꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯈꯪꯂꯤ ꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯎꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ
Makoisu akoibada koying yingduna lainari. Asumna mikup khuragi matungda Lakshmi gyal laktuna makoisu mafam adudagi halasi haiduna taunari. Adubu Lakshmi di gyal laklabasu THOIBI rel oiribi nupi aduna makhori aduda khupai sana misingkhibana maram oiraga hauzik aruba phibamda leiri. Lakshmi gi ngaksamdo nupi adugi khusa maram tangairi. Aduga I asiba thangbusu horakli. Aduna Jack Lakshmi bo tapna kongkhalaga hairae. Pia nanga nanga chatunane aikoina thanamba gari ado laururo. Lakshmi je sumaina sum tawraga pubadi ngamlaroi. Ananda aduda loribadi aikoi anina sakringaida mafam asida gari tholakadabagi haibado tamba ngamba nati. Aduna warabasu wana Jack nanga Lakshmi se thangba ngamna hodaro. Aduga aina Pia se masayamna sonjilabinida samduna puraage. Asumna Jack na Lakshmi bo Paina pamlaga thangatke haina tawrabe. Adubu karino khangdri tawriba maong asi Lakshmi gi masa ase masi lengbo phongamdri. Matam adura Jack na hairae. Kaino Lakshmi gi masa se ngasidi aina thangatpade lairadana masi lengbo phongamdri. Matam adura Anansu Pia gi makutto thadolaga Lakshmi gi manakta changsilaktuna uisinduna lairiba Lakshmi gi mambit anido magi makut aniduna tapna phaktoklaga yengi. Matam aduda Lakshmi gi mamit animak yengubadadi mamit animak I mukta ngaksak ngangsinduna leirami. Madu ubada Anan yamna chingnaba amaga loinana hairae. Jack Lakshmi do makara thanmo. Aduga nangsu aisu magi manaktagi khra lapna leisi. Matam aduda Jack na Anan kaino nangna haidubo hosibu mataw karamda Lakshmi se matomda hipanduna thamamgadawribano. Ananda Jack aina harisida to nang Lakshmi bo lebang makhaduda hipalaga thanamo. Makoi anine sanariba wari ado Lakshmi masa su taribani aduga Pia su taribani. Aduna Pia de Lakshmi de yam kina yingduna leiri. Aduga Lakshmi de sanariba wari singa do tarabaso karimta haidabida mamito adum isinduna leiri. Matam aduda Jack Lakshmi bo ka adugi leimai aduda tapna hipthalami. Adubu Lakshmi su wahi amata di hairakti. Magi bilu anidagi pirangdi tapna sintharae. Jack so Lakshmi da nungaitani yengi. Aduga Anana asumda hairae. Jack akoi hum chatlaga gari ado lawroraji. Matam aduda Jack ado khangsaw sawgalae. Kaino Anan nang ngawrbo Lakshmi si matomda masida kamaina thanamse hairino. Pare Pia ga nabani hankro ai Lakshmi bo puduna kona halage. Jack nang saukino aina harisida tawse aduga kaidongnungda Lakshmi bo matomda aikoina ne hundoktuna thanamloi. Aigise changing makhala amane nang kona tamna sumkhanglakani. Anangi wado taraga Jack makhatara ami. Anan nangi wado amada taba yadri. Hausi asukluruba tanja asida Lakshmi matomda karamna thanamse hairibano. Khudung thiningai aikhoi mari pulap lak minaraga ne mama to da thanam labadi aikhoi se min tren ani doge wari ado Pia adung tari aduga magi mami ani dusto Lakshmi da mifam hongda ingduna leiri. Makhoi anina Lakshmi da yeng thorakpa matamdadi Pia do Lakshmi gi manakta famlaga Lakshmi bo tapna kauduna leirami. Matam aduda Anan khonglai thuna sinduna Pia bo tap paiduna singthoke haina haiphet jinglubani. Adubu khangaudana Lakshmi do makhut chatlauna tingthoraktuna Pia gi oi thangba khudang ado tap pharae. Matam aduda Pia di masado hanadagi kharaga kibani Anan chensilakpagi sahumne. Aduga ikang khangaudana asibagumna mamit usinduna leiriba Lakshmi magi makhutuna tap pairakpa aduda tasengna madi mihun chengkhat khiduna amuktang kana lawramlaga aduma wanthakre. Piana wanthakiba adudade Anansu Pia bu thangi haiduna tawrubani. Adubu Lakshmi na Pia gi oi thangba khudang aduda khupai sena paisankiduna leiramle. Madu ubada Anan khonjan khara paurap na hairae. Lakshmi kaino nangna Pia gi makhutubu aduk kana paisalidubo se thado. Tawriba patawdu ubada Jack masamaksu gyanmen itatadri. Aduna madi tumina aduma leptuna leiri. Aduga Lakshmi di Pia gi makut adu thadokpagi mahutta magi masaromda Pia bu chingsinba horakli. Tanjado yoroklabadudari Ananda
Zekpu kauduna hairei. Zek, nangsu lao, Lakshmigi makhutsa thadona batause. Zeksu aphinga phai oina chengsilaktuna Lakshmina pairiba piyagi makhut adu thadona ba hotnari. Matam aduda Lakshmi mamitu supang pangdana maithong adu momon tawrei. Lakshmigi yam kiningai oiraba matau aduda ananado haujiti bab tarakli. Madudi Lakshmigi masada asiba nupi adugi thawai mireng changkhri haiba. Aduna anana machinda kari karino khara murmurun sonba haura ami. Aduga Zekti Lakshmigi masada asiba thawai mirel adu changkhri haiba khangdabanina Lakshmi na maithongda momon tawrokpa aduda haira ami. Lakshmi nangbu ngarbo se piyagi makhusi thaloba. Matam aduda anansu piyabu tatna thamlaga masado khara jangsilaktuna Lakshmigi laibak aduda mahakna soliba adu ahumla susu haina kamlammi. Matam aduda mamit ushinduna leirambi Lakshmi ado mamit satpangai. Lakshmi na mamit khangpang pangthorokpa aduda Zeksu khangpre he khanguma khai hairei. Lakshmi piyagi makhusi thalo haibani. Asamna tawnaringaida lepa leitaba pungja madi asum chakidona numita ba haurakle. Aduga haujikti Lakshmi su hanaga manadri. Ngasaidagi di mana pairamba piyagi makut adu hek thadokhibaga masado mathek thektuna leimaiduda ona thoina leiribase. Aduga piyasu masado aroibida sonjili. Aduga yengbudasu yamna nungaitri. Masado soksinbanina milu aniduso ikongkomle. Aduga tufak tufai ichan chanduna masi ungduna leiri. Aduga dupa aniduso pura gyan mangli. Kari tawgodabano haiba khangdri. Anansu magi hijabi pumba thaduna Lakshmigi masada changliba thawai mirin asi lauthoknaba phana kana hotnabani. Adubu karimata kanadri. Aduga Lakshmi su so hogalakte. Aduga piyasu matomtani mangonda leiriba ado karigumba Lakshmigi thawai mirel ado changduna leiriba thawai aduna hogalaktuna among tawhaningdaba kaya tawrokpasu yai. Aduna khudong thigadaba leirabasu piyadi masa sonbanina Lakshmigi manaktagi khara lapna leihanbani. Adubu somdana Lakshmi do tumina adumak leikhri. Lakshmina koilenglengduna leimaida tharo onduna leiramlaga tumina amuk leikhibaduda Zekna Ananda tapna hairei. Anan Lakshmi se tumi leikhre. Anando Lakshmi na tumi leikhiba adudana heli amuki hena matha saba maramdi asiba thawai mirel aduna Lakshmigi masada changduna leirabade mahaksu asiba thawai ado sida leiri haina khanglibani. Aduna Lakshmi na tumina leikhiba aduda haujikti thawai mirel ado kadaida leiramdoino haiba khangdri. Aduna Anan Lakshmigi manakta sat changsilaga ngasagi adumaina Lakshmigi mamit anido khara pangthuklaga amuk yenglammi. Adubu handakti Lakshmigi mamit anido karisu tawramdri. Aduna Ananna Zekta sumna hairei. Zek Lakshmi se thanglaga purase haujiti mahakso masase yangyangani. Asumna Zekna Lakshmi bu thangduna puthora ame. Aduga Anansu piyagi manakta sangsinge haina sat yenglei. Adubu piyadi amuk leiramdri. Piya leiramdraba adudadi Ananado Zekta amuk onsinduna hairei. Zek piyadi Zekna kaino piyadu da phamlaga leihobani. Samdana piyadu koithi thiduna leiringaida piyadi yum adugi yena kharomda matomta makhong adu tamna thangna satli. Mana chatlibadu kadaidano haibasu khangdi. Adubu makhongdudi thangba leplamdi. Numidangi matamgo oibanina mambana suloiri. Asamna Zeksu Lakshmi bu pamambadagi waduduna tapna thamlaga. Anan haujikti akhoi kandosige. Madugi tanza aduda nupi ama yena kharomdagi hikna kapagi khonjal ama tarapa haura ami. Aduga madugi sairak aduda Lakshmi su mamit ado tapna panglaga Zekta yenglai. Zeksu Lakshmi na mamit panglakpa aduda hangai. Lakshmi tamna hogolpa yabra yengsira. Asumna Lakshmi so tapna hogalai. Aduga Zekna Lakshmigi makut ado shamlaga Ananga loinana makoi ahumdo haujikti tariba kapagi khonjal adugi maikei tamda changsinba horai. Matam aduda amama marak aduda mami sami tawduna nupi ama leimaida phamlaga lukthaduna kaptuna leirami. Matam aduda makoi ahumado kibana suloiri. Adubu Anandi masado kharaga amuk sangsinduna hangai.
Kanano nangbo? Matam aduda piyado Anandgi khonjal tabada masado sat leithuraktuna Ananda khangkon konsilaktuna amuka hena kaplai. Matam aduda Ananso kiboy kaiboy tawraga mangoda konsilaktuna kaplibi piyado inthoklaga makut aniduna piyagi lengsum aduda pairaga tha hanglai. Piya se kapkono kaino nangno tawsibo seba kapkono ba. Piya sumaya tawriba se karino menmanga amata tadi aduna Ananda jejet konduna adum kapli. Madugi matung makoy mari adu numidangi matam oigi oijarasano mayumdadi yognaba tawrase haiduna laami. Piyaga Lakshmi gadi makhungsing adu thanglaga setpa phau uharaduna amuk phamlibani. Asam nangi haki matung makoy gari adu manakta yaurakli. Aduna makoy gari manung aduda kakatuna famli. Asamna ze gari adu thaudogi hek tawrakpaga magi gari gi sitki maningda famlibi piya amadi Lakshmi anida yenglai. Aduga Anandi makoy aniga manakta famlaga zekta garido thuna thaunabagidama haira ami. Aduba zekna mama edo leithuraktuni yenglakpa matamda makoyna famliba gari sit adugi hek maningda leiriba aduda thawai miren oiribi nupi ado famduna leirami. Matam adura zek ado sat hairai. Anan natungomda yengo. Anan so tungomda sat yenglai. Adubo Anandi karimata leiba uramdi. Zek katurage. Nupa aniduna sanareba warido taraga nupi anidudi momon tawri. Zek piya amadi Lakshmi anigi matawdo uraga yamna kiba phawri. Aduna thoge khalamba gari ado thawraga sakadaba phawba talai. Aduna Ananda sumna hairai amo. Anan aina urisibu chumlibra. Zek aisu khangdi nangna uribado aidi karimata ude. Aduba zekti gari start tawgadaba tasengna kiri. Asumna zekna gari ado khara thawraga amuk lakpa matamda gan makoyna mafam asida ihan hana thunglakiba numit adudagi numidang matam aduda churakkiba nong amadi sitkiba akanba nungsitki sawm aduna maram oiraga tinglakkiba achauba u pambi ado ngasisu adumak makoyna phawraga chakadawriba lambi aduda phairaga amuk tarami. Madu ubada yum yorani khanduna maka lamluraba maithong singado haujikti hanagumda awaba sakpam onduna amuk leikri. Aduna Zek upalaita gari ado sat khamlaga tumin phamduna leiri. Anandu sumangai maksu upailaiti. Aduga thawai mirel adudi masada tonganba sakti amaga iroinaduna leibanina madi tawge haibata ngamlibani. Aduga miyoiba oina hingduna leiriba taibang chinchak sariba masada karigumba makhal amatagi sakti chendraba icham chamjaba makhoidadi karamna asiba thawai aduga lamba tawgani khanduna wakal phanayam khallabasu wakal thoktri. Aduna makoy upay leiti gari ado thanamlaga makungna hankiba tabari. Aduda hauji yamna luriba asi atai kari sunati zekna uriba piyagi saktam amadi Lakshmi gi saktam asi mahakta singna hinadri. Aduna Ananda asumna hairai. Anan hauji akhoi kaidawse habano. Zek aisu menman gamta tadri khongna chatlasi. Asumna makoy mari ado garidagi amuk kumtharekli. Piyaga Lakshmi ga sukum tharekli. Adubu makoy anigi hauji phawba oiriba phibam asida garisu tawraktri. Hauji oiriba makoy anigi sakpham asi chumlibra natraga lalibra haibadu khangdri. Numidangi matam aduda makoyna masa solabi nupi anido puduna kyam yamna sangna satpa ngamdawriba. Satpa wari phamlaga leirasi haidabasu kamdawna amamambara aduda phamlaga leirani. Aduna lakpudi laklibani makoy mari ado. Adubu mangam sandraba khongthang sing aduna turui ngarui tawna khongkap tapna thanglaga chatliba lambi adubu kadomda karai tana sakadawriba haiba wakhande mari maktusu kanamta khandi. Matam aduda piyado asumna tapna chatlambadagi amuk tusinkirami. Piyana tunsilakpa aduda Ananso piyabu tapna hawgatlaga amuk makhada tapna chatnaba haireklami. Aduga Lakshmi di hauzik oiriba phibam asidadi makoygi maraktagi ama khudung thiba tarakpa matamda kari tawrabagi haina hangadabaso madugi thauna pumba yaudri. Tasingbagidi zekna uriba Lakshmi amadi piya anigi maithongdo mahak wakhalnani maramdi
mi asinabu kinina yauna kirabadi achumna leiba mi asibau seran turan urai haibaduni asumna makoi yam wana phane yam dilaklabani adubu khangawdana zekna makut samdana puribi Lakshmi ado khanglaw lawra ami matam aduda makoi ahumsu sasat yengnarai adubu asiba thawai mirel aduna Lakshmi gi makut ado paiduna chingduna puraga mafam adudagi nungsaki mang thana chatkirami matam aduda Jek Lakshmi bu kauraga lehawi Lakshmi su Jek bu kauraduna asiba thawai mirel aduna puduna satliba maike adomda chatlami Jek amadi Anand Pia makoi ahumsu tafam khangda lehauri adubu Jek ki sakfam adudi hainigai leitana maksinkhri matam aduda Ananda Pia bu Jek ki manakta lehalamlaga mana Lakshmi ge khongul liruge hairaknami adubu Jekna Ananda matomta chatkiba yaroi haiduna makoi anina Pia bu makut chamlaga Lakshmi do kadai da leiramgani khanduna makoi na hana leiramba yum aduda lakpa haura ami aduga somdana Lakshmi do amambaka amagi manungda matomta leiri aduna maso kiba phauruktuna koilaw lawrambi asumna ngaki matung anan khoiso yum ado yoro ami aduga makhoiso yum ado tamna changsilaktuna Lakshmi bu korami maduge tanza aduda thawai mirel oiriba aduna makoi ki mamangda sat lepsilaktuna makoi ohungi lambido thatuna thamlami matam aduda Jekna Henupi, nang na ikoy bo hanjin awa ba piri basi kay gino. Nang na ikoy bo phari basi gi maram hairo. Matam aduda asiba thawai mirel aduna piyada mamit ado khana yinglai. Lamuk sanglaba makut ado tingthoraklaga piyada makut thilai. Piyadi madu ubada amuka hena akiba phauraduna ainangi matung oiramna satlesilaga. Anan ayam ki Ananda Pia kasi tawrisi ado hairaga anan nupi aduda asumna amu hairai he asiba thawai mirel kahino nang na ikoida pamli base nupi aduna mamito khana Ananda yenglaga makuto lamuk tingthoklaga hairai aina pamli base nakhoi gi thawai duni asi hairaga makhong adu tamna tamna thanglaga Lakshmi na lehoriba amambaka aduda oina changkhri Makoisu nupi adugi matung ilai aduga Lakshmi na amabaka adudagi madungda matomda koilaw lawtuna leiri aduna Lakshmi na koilaw lawtuna leiri ngai mikup aduda asiba thawai mirel ado sachanglai matam aduda Lakshmi na nang kanano ai bomta thadokpiyo nang kanano haibane adubu Lakshmi na phana haijarabasu nupi aduna tabibagi mahut Lakshmi gi manakta asum changsalai aduga Lakshmi su sumsum pakatpa helaktuna Pia hoibu kana kaura ame Pia Jek Anan nakoi kadai da legi ayam Wari nakoi lao adugi tanja aduda asiba thawai mirel ado Lakshmi gi masada paisan kirami matam aduda Lakshmi do leptuna leirambadagi laimaida tuthakri masado yamna wana sordo thabit honduda khangami aduga anan khoiso mafam aduda sangsilaktuna amambaka ado koilai leiduni yenglai matam aduda Lakshmi do amambaka adugi manungda famlaga sasut kaptuna leirambada urai adubu makoiso Lakshmi ni haiba khanglabaso sasangsinbadi kiri aduna Lakshmi gi manak yogadaba khara khajik walingaida leplaga Jekna kauri Lakshmi aduga Lakshmi su kaptuda leirambado chap leplaga mamai ado tamna nongkhatpa horai Pia so Lakshmi gi matawdo yam kina yengli anan so Lakshmi da haifam khangdaba maungda yengduna leiri adumna makoi ahumnado adumna Lakshmi da yengduna leiringai tanza aduda ikhang khangawdana Lakshmi do phuk haugatuna Jekta na chinsilai matam aduda Jekso Lakshmi bu soke khanna makutu tingthoklaga khongkap amani thangjinduna chinsila iba Lakshmi bu oklagi khanna torubani adubu Anande Lakshmi gi masada asiba thawai mirel ado changlamgani haibagi chingnaba leiraduna mano oina sat chinsilaktuna Jekbu laktuni inthorai matam aduda Jekso menman ga tadaba makai leimaida situna tari aduga asibagi thawai changlaba Lakshmi su
Zek tamna chinsilai. Matam aduda anana machinda laison khara solaga Zek amadi maha masamak loinana piyagi masasing aduda sasat nantaraduna makoi ahum pulak punsinduna laikri. Aduna asibagi thawai changlabi Lakshmi adu makoi ahumda sokpangamdraduna khonjal hauna lauraklami. Adoge matungda miko khara lairaga asanga tat tawduna hairei. Zek, ai Lakshmi ni. Kaigino nangna ibu idomdo hundoktuna thamlibase. Lao Zek, ai girakta lao. Nang ibu nungsidrabo Zek. Hairagliba wadu taraga ananna. Lakshmi, aikhoina nangbo indoktuna thamkiba laiti. Lao, nang oina sida aduga aikoi puna mafam asida laise. Anangi wahaido tabada Lakshmi do maming aksangangna pangthorei. Aduga mayado launa kathoraklaga khonjal hauna hauna nokle. Lakshmi gi adugum laba sakfang kairaba matawado uraga Zek Lakshmi dai munna yenglaga. Lakshmi, kaino nang natawrido bo? Wadugi tanja aduda Lakshmi do amukso hihi kaplaga hairai. Parinze, nana ibu inthoklabanina ai chatlage. Nang leuro ko Zek. Adu hairamlaga Lakshmi do mamai laithoktuna makhong adu thangba horakami. Adu Zekti Lakshmi ki masada asiba thawai miral changlei haiba khanglabasu mana Lakshmi bu nuksiba kawbanina sat khomlai. Lakshmi, ngaiko kaiduna nangna chatoise. Matam aduda mamai laithoktuna leplibi Lakshmi do maithongdo momon tawrei. Anana amuk sat hairei. Lakshmi, nang tat tawgano. Nangna na thawna yamna leiragadi mafam asida changla ula. Anangi wahida targe heli Lakshmi do saugalakpa. Aduga Lakshmi gi masadagi asiba thawai mirel ado satpai thorei. Adubu asiba thawai mirel oiriba nupi aduna Lakshmi gi masadagi hekpai thorakpada Lakshmi di laimaida tu thakirami. Matam aduda piyana Lakshmi bu sat kora ame. Lakshmi! Adubu Lakshmi di gyan tarabasto how haina khumba phongamjada naheduna laimaida taduna laikhirami. Aduga asiba thawai mirel aduna Lakshmi gi masadagi hekpai thorakpaga asumna hairaglami. Ngasidi nagi matam loiridana. Adu hairamlaga laimaida taduna lairibe Lakshmi bu makhutuna ta pairaga khaksing chingkhalami. Aduga Lakshmi gi ngaksam aduda mangak adu satnon tharaga maya launa ka tholaga chiklami. Matam aduda Lakshmi su saina phawarduna sondhangnaraba khonjalda ima haina amuktang hairamlaga adumuk masi lengkhidri. Lakshmi gi matawdo Zek amadi piya anan makhoi ahumso yengba ngamdraduna mamita ushiduna leirami. Aduga asiba thawai mirel adusto Lakshmi gi gaksamda mayana sikluraba matung mamayado satnung khalaktuna mibo amu khangta thada khirami. Aduna Lakshmi su laimaida amuk tuthakre. Adugi tanja aduda makhoi ahumso mamitu tamna panglaga amu yenglakpa matamdadi Lakshmi di laimaida amuk taduna leiramle. Aduga asiba thawai mirel adudi Lakshmi da siklubagi machinda I tairaba ihingna yingado mari aduna sasat lektuna makoi ahumda kha chikna yinglai. Nupi adugi mataw aduda hena kiba phawrabi. Piyade nupi aduda yingba ngamdraduna Zek amadi Anangi marumda lotuna mamayedo nontharaga leirami. Aduga nakala amadana makoi gi yumlomdana makoi gi mari makhong khongol liba hawra ame. Aduga somdana asiba thawai mirel aduna piya amadi Zeka loinana ananla leiriba mafam aduda mamito ngorong otuni yinglei. Matam aduda makoi ahumso leiriba mafam adudagi phaklang singado machet kinthaba hawra ame. Adugum laba chiraba tanja asida makoibu kanbinaba kana sulai khidri. Adana ananda machet kintherak laba hawrak iba phaklang machet sing ado khara khongalaga laisun khara sonduna nupi aduda laktana langsilai. Matam aduda nupi aduna ananbu hatlagi matagom phatchong silai adubu upai leiti. Nupi aduna ananbu soke tawrubada anangi masado shokluba ngamdraduna asumda haidaglami. Nakhoi ahumgi thawaiso aina soidana lawgani. Tawbadabu aina nakhoi ahumbu hatrangagi mangjongnana
ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯖꯀꯣ ꯑꯗꯨꯅ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯒꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯗ ꯑꯃꯗ ꯁꯠ ꯌꯦꯡꯅꯔꯛꯏ ꯑꯗꯨꯒ ꯖꯦꯛꯇꯤ ꯂꯛꯁꯃꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯦꯡꯂꯛꯏ ꯖꯦꯛ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯤ ꯌꯥꯝ ꯆꯪꯅꯤ ꯑꯗꯨꯕꯨ ꯆꯪꯕꯗꯤ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯊꯪꯕ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤꯕ ꯀꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯀꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯄꯤꯔꯣꯏꯅꯕ ꯃꯤꯌꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯑꯝꯃꯤ ꯇꯣ ꯌꯦꯡꯉꯣ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥ ꯖꯦꯛ ꯑꯃꯗꯤ ꯑꯅꯟꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯂꯛꯑꯝꯃꯤ ꯃꯈꯣꯏꯁꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ ꯐꯥꯎꯔꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯃꯤꯠ ꯃꯅꯥ ꯊꯥꯒꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯒꯨꯝ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯗꯨꯗꯒꯤ ꯄꯨꯔꯥ ꯇꯣꯞ ꯇꯣꯞꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯗꯨ ꯎꯔꯤꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯕꯤꯠꯇ ꯎꯍꯟꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯑꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤꯕ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯈꯛ ꯐꯝꯂꯒ ꯃꯃꯥꯕꯨ ꯌꯥꯝ ꯇꯣꯏꯅ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯁꯠ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯎꯊꯔꯛꯔꯤꯁꯤꯅ ꯑꯩ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯃꯒꯤꯁꯨ ꯅꯪꯅꯕ ꯑꯃꯨꯛ ꯑꯩꯁꯦ ꯁꯤꯗꯧꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯃꯃꯥꯕꯨ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯒ ꯏꯃꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯁꯀꯨꯟꯗꯂꯥꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯊꯤꯕꯨꯡꯗꯣ ꯆꯥꯛꯈꯨꯝ ꯐꯥꯎꯕ ꯆꯪꯂꯒꯅꯦ ꯆꯥꯛꯇꯨ ꯆꯥꯔꯨꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯥꯔꯨꯅꯨ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯂꯝꯗꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯀꯨꯟꯗꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯈꯣꯡ ꯌꯥꯎꯗ꯭ꯔꯕꯤ ꯑꯅꯥꯃꯤꯀꯥꯅ ꯃꯃꯥꯅ ꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝ ꯋꯥꯔꯧꯅ ꯏꯃꯥ ꯑꯩꯅ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯝꯂꯕꯗꯤ ꯑꯩꯅ ꯈꯣꯏꯗ ꯀꯔꯤꯁꯨ ꯌꯦꯠꯂꯝꯂꯣꯏ ꯅꯆꯥ ꯑꯩꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗꯕꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅꯗꯤ ꯈꯪꯂꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯤꯕ ꯏꯃꯥ ꯅꯪꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯁꯨꯠ ꯇꯩꯊꯣꯛꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯗꯨꯅ ꯃꯄꯥꯟꯒꯤ ꯑꯉꯥꯟꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯤꯅ ꯇꯝꯕꯤꯔꯝꯕꯅ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯕꯁꯨ ꯏꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯏꯈꯣꯡ ꯑꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯥꯛ ꯂꯥꯝꯕꯁꯨ ꯐꯥꯎꯔꯛꯂꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯂꯕꯁꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯈꯪꯖꯕ ꯅꯠꯇꯅ ꯅꯆꯥ ꯑꯩꯒꯤ ꯎꯄꯥꯏꯗꯤ ꯂꯩꯇꯤꯌꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯥꯃꯤꯀꯥꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯅꯥꯃꯤꯀꯥꯕꯨ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯗꯦ ꯃꯤꯃꯥꯟꯅꯗꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯗ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥꯗꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯌꯥꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯍꯩꯅꯗꯦ ꯄꯥꯝꯖꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯀꯞꯆꯕꯁꯦ ꯅꯠꯇꯅ ꯃꯍꯥꯛꯀꯤꯗꯤ ꯑꯗꯨꯒ ꯑꯅꯥꯃꯤꯀꯥꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯏꯔꯣꯏꯅꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯅꯥꯃꯤꯀꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯨ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ
mahakna yu amata thakhtaba numitadi machanupi Anamikagi manakta changlakuna nungsi nungsiba wahi kaya haibirami adubu yu hek takhrabadi Anamikada nattana imung aduda lairiba mihoi khudingmaki mafamda onsin onsinduna yam chaibirami aduna maram oiraga Anamikagi mamaso imungi bar pumba punaba hotnabada machanupi soinairabi adugi wakal kaya thoina changlamde yum adubu uba ngamnaba hotnabada aduga Anamikagi machin manaw ase ahumne machin manaw ahumgi manungda Anamikana ahalne makada mokpanupa ani leiribani adubu mokpanupa ani duso masigi awaba ubiramde adumna Anamikana wakhong yaudaduna ka adugi manungdagi hendoktrabasu mahakso mi amanina aram khorangbadi phauribani aduna mahakna ising khazitang thakki haiduna imungduda leiriba miyoising adubu amamamtang kauraga haijirurabasu kana amatana magi ising pubirakduna bibiramkhide maduni hena Anamikagi thamoidadi mairi thungna porok sakli aduda matam pumnamakta masana masabu hanjin chaijarami Anamika nangde adumna hingwana hena matik sabani nakhong saudaba mimana dabi nangna hojba wa hinduna lairibase kaigino nangda sikro nangdi sikibana mati amna sabani asumna Anamika tainafam khangdana matomta chaijarami matomta kapse matomta themjinje masana masabu themjinjaba natana kanana sumahakbu themjinbinaba leiti imung aduda asumna matam kharagi matungda Anamikagi maupanupa ani duso nupi thiruduna haujikti makhoi tongan sanakri aduga Anamika amadi mappa mamaga makhoi ahumdo amu tongan chari asumna imung aduda sakum ahum thokna khaidoktuna makhoi mase mohot amata tinadana lerami aduna maram oiraga imung aduso ingba haibado machet amata so leramdi lainariba imung adugi mahung wato aduda Anamikado magi ka aduda famlaga yamna kaplami madugi matung hapta ama haujin khiduna numit adu nong sukabak churami aduna atyaso imak maksinduna mahing ithang thanglami matam aduda Anamikado ngasai ayuksu mamana sak pusilaktraduna mahak chara adum helabani matam aduda mahakna chak lamnaduna mama amadi mapada tattuna yum aduda lairiba maupanupa anibuso yamna kaujirami adubu kanasa khumbira khidri aduna Anamika chak lamakpana natana ising suyamna khorangba pharoktuna magi phamung adudagi makhut aniduna leimaida namlaga magi haksangdi saruk aduna uprang sitlaga phamung adudagi kumtharaktuna ka adudagi makhut aniduna leimaida namlaga phamsi sitlaga thora ami tanja aduda mokpanupa ahanki nupi ado chakhumdagi tholakpaga matam aduda Anamikado ubada khanglau laurei mapurebagi manakta sinsilai matam aduda Anamikasu wahi amata haidana phamlaga leiri aduga mokpanupa ahandusu amu thoraktuna magi nupina hairibadu karino haina yenglakpa matamda mache Anamika oirami mache oirambaduna maso minungsi machet amata poktuna asumna hirei ise karino nang toiduba nangi kada adum leibe yadro swada mu thoraga mingonda kihen khangan tawdu saro mokpanupagi wahi ado tabada Anamikado milu oindagi pirang maso ihawna tamna hairei Sumanta iche chak yam laambana yadre aduna nakoidi ahina kaubaso amata tade adugi thorakpani phare iche changkhragi ado nang ising kitati piyuba matam aduda Sumantagi nupi adu thoraklaga kaino asibo miro ahidi kai gamalure ado lao changasi ai asigi nupi se ubadane ha isase kibana loire haiba asuna Sumantado magi nupi duna pusinduna makhoigi kada sankhirami matamaduda Anamikadi upaidi lejada wasu kana ngangba ngamjadana mopana sangkhiba lambi aduda athum yingduna lehawi asamna Anamika mikuk kharigi matungda som sit jununa lakpada uchina chin makhoigi sakhumadu yaurakladuna ising thaki haiduna kuying yingrami adubu isingdi mana phangba jagada amta su leiramdri aduna kolik thamliba mafam aduda oina amuk tamna sangsilaktuna kolik phengba chamba matamda
ꯌꯥꯎꯕ ꯏꯁꯤꯡ ꯃꯔꯤꯛ-ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯒ꯭ꯂꯥꯁ ꯑꯃꯗ ꯄꯨꯟꯅ ꯍꯩꯖꯤꯜꯂꯒ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡꯇꯅ ꯆꯥꯝꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯃꯥꯕꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ "ꯏꯃꯥ, ꯅꯪꯒꯤ ꯅꯕꯨꯛꯇꯒꯤ ꯍꯦꯛ ꯇꯥꯕ ꯅꯆꯥ ꯑꯩ ꯐꯥꯎꯕ ꯅꯍꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯗ꯭ꯔꯕꯅꯤꯀꯣ꯫ ꯑꯩꯅ ꯏꯁꯥꯁꯦ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯅꯈꯣꯏꯗꯁꯨ ꯁꯤꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯐꯅ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅ ꯑꯩꯁꯨ ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯌꯥꯎꯗꯕꯒꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯈꯣꯡꯂꯤꯕ ꯃꯕꯨꯛ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯅꯝꯂꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯐꯝꯂꯒ ꯍꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯁꯨ ꯇꯥꯔꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯆꯥꯛꯇꯨ ꯄꯨꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯑꯅꯥꯃꯤꯀꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯁꯦ, ꯊꯣꯡꯁꯤ ꯀꯩꯒꯤ ꯂꯣꯜꯂꯤꯅꯣ? ꯆꯥꯛ ꯄꯨꯔꯛꯑꯦ, ꯊꯣꯡꯁꯤ ꯍꯥꯡꯉꯣ." ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯗꯣꯛꯄꯁꯨ ꯉꯝꯗ ꯃꯃꯥꯕꯨ ꯋꯥꯔꯧꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯏꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯀꯨꯟꯇꯂꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯗꯨꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯔ ꯀꯌꯥꯔ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯥꯃꯤꯀꯥ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯥ ꯇꯥꯅꯕ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ." ꯑꯅꯥꯃꯤꯀꯥꯒꯤ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯀꯨꯟꯇꯂꯥ ꯃꯆꯥꯕꯨ ꯊꯦꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ "ꯍꯦ, ꯀꯦꯗꯤ ꯀꯗꯥꯒ ꯇꯧꯅꯨ. ꯑꯩꯅꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯀꯣ. ꯆꯥꯅꯤꯡꯉꯒ ꯆꯥꯎ, ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛ." ꯑꯁꯤ ꯍꯥꯏꯔꯒ ꯁꯀꯨꯟꯇꯂꯥ ꯆꯥꯛ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯅꯥꯃꯤꯀꯥ ꯃꯃꯥꯕꯨ ꯇꯞꯅ ꯀꯧꯔꯒ "ꯏꯃꯥ, ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯃꯜꯂꯤꯗꯀꯣ. ꯑꯩꯅ ꯀꯥ ꯑꯁꯤꯗ ꯆꯥꯗ ꯊꯛꯇꯗꯅ ꯁꯤꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯗꯅ ꯁꯣꯛꯊꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯔꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯍꯥꯛ ꯇꯨꯝꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯁꯨ ꯌꯥꯗꯅ ꯆꯥꯛ ꯂꯥꯝꯕꯅ ꯉꯥꯎꯔꯕ ꯃꯍꯥꯛꯇꯨ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯥꯃꯤꯀꯥ ꯇꯨꯝꯊꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯝꯕꯥꯂꯤꯀꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯁꯥꯗꯨ ꯄꯠꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯅ ꯆꯥꯛ ꯍꯥꯏꯕ ꯆꯥꯛꯁꯤ ꯃꯔꯨ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯃꯕꯨꯛ ꯑꯁꯤꯗ ꯇꯥꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛ ꯐꯅ ꯂꯥꯝꯂꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯀꯥ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯑꯗꯨꯒ ꯃꯃꯥ ꯁꯀꯨꯟꯇꯂꯥꯁꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯜꯂꯤꯕꯗꯨ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯀꯨꯟꯇꯂꯥꯁꯨ ꯏꯃꯨꯡꯗꯨꯅꯒ ꯃꯔꯣꯟ ꯑꯃ ꯋꯥꯕꯅꯤ, ꯃꯆꯥ ꯃꯃꯧꯁꯤꯡꯗꯨꯅꯒ ꯃꯔꯣꯟ ꯑꯃ ꯐꯠꯇꯕꯅꯤ, ꯃꯄꯨꯔꯣꯏꯕꯅꯒ ꯌꯨ ꯌꯥꯝꯅ ꯊꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗꯨꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯅ ꯂꯩꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯈꯣꯏꯅ ꯆꯠꯂꯒ ꯁꯦꯟ ꯇꯥꯟꯕꯅꯤꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯁꯦꯟ ꯄꯨꯁꯤꯟꯗꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯅ ꯂꯩꯇꯕꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯗꯨꯅ ꯃꯥꯅ ꯑꯁꯨꯝ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯥꯏꯗꯅ ꯆꯠꯂꯕꯅꯤꯅ ꯁꯀꯨꯟꯇꯂꯥ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯇꯣꯏꯅ ꯎꯅꯕ ꯍꯧꯔꯛꯂꯤ꯫ ꯁꯀꯨꯟꯇꯂꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯆꯥ ꯃꯃꯧ ꯐꯪꯂꯕꯁꯤ ꯐꯥꯎꯕ ꯃꯁꯛꯇꯤ ꯐꯖꯕ ꯑꯗꯨꯗꯤ ꯍꯜꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯒ ꯀꯣꯟꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯀꯨꯟꯇꯂꯥꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯉꯥꯎꯈꯤꯗꯨꯅ ꯁꯀꯨꯟꯇꯂꯥꯗ ꯄꯨꯡꯉꯧ ꯉꯧꯈꯤ꯫ ꯑꯗꯨꯒ ꯁꯀꯨꯟꯇꯂꯥꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯗꯣꯏꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯁꯀꯨꯟꯇꯂꯥ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ
ꯃꯧꯄꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯤꯖꯔꯒ ꯆꯥꯔꯤ, ꯄꯤꯖꯗ꯭ꯔꯒ ꯇꯣꯛꯂꯤ꯫ ꯍꯨꯏ ꯍꯧꯗꯣꯡ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ꯫ ꯑꯗꯨꯒ ꯃꯃꯥ ꯁꯀꯨꯟꯇꯂꯥꯗꯤ ꯃꯥꯅ ꯑꯀꯣꯟꯕ ꯄꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯂꯣꯟꯅ ꯂꯣꯟꯅꯁꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯊꯑꯣꯏꯅ ꯇꯧꯕꯤꯈꯤꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯞꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ? ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯅꯤꯡꯕ ꯐꯥꯎꯔꯛꯑꯦ ꯏꯃꯥꯅ꯫ ꯅꯄꯥꯅ ꯈꯣꯡꯒꯨꯟ ꯇꯥꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯔꯝꯂꯣꯏꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯝꯕꯥꯂꯤꯀꯥ ꯃꯧꯄꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯇꯧꯕꯤꯗ꯭ꯔꯤ, ꯑꯗꯨꯒ ꯃꯄꯥꯅꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯦꯟꯗꯕꯒꯤ ꯄꯤꯔꯥꯡꯅ ꯏꯆꯥꯎ ꯊꯣꯛꯂꯔꯤ꯫ ꯄꯦꯟꯗꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯧꯄꯥ ꯅꯨꯄꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯊꯤꯕ ꯈꯣꯟꯗꯥ ꯑꯃꯠꯇ ꯍꯥꯏꯖꯕꯁꯨ ꯉꯝꯖꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯥꯗꯨꯁꯨ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯅꯥꯔꯒ ꯁꯤꯈ꯭ꯔꯤ꯫ ꯃꯄꯥ ꯁꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯝꯕꯥꯂꯤꯀꯥꯗꯤ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯁꯤꯕꯒꯤ ꯂꯩ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯀꯠꯄ ꯊꯣꯛꯂꯛꯑꯂꯝꯗꯦ꯫ ꯑꯗꯨꯅ ꯄꯣꯟꯗꯨ ꯌꯣꯛꯄ ꯆꯦꯛꯂꯥꯒꯨꯝꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯥꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯃꯇꯣꯝꯇ ꯍꯪꯂꯤ꯫ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯇꯕ ꯀꯨꯏꯔꯕꯅꯤꯅ ꯃꯃꯥꯕꯨꯁꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ "ꯏꯃꯥ, ꯅꯆꯥꯕꯨ ꯃꯤꯃꯥꯟꯅꯗꯦ ꯈꯟꯗꯨꯅ ꯀꯩꯒꯤ ꯑꯁꯨꯛ ꯊꯤꯅ ꯃꯤꯔꯥꯏꯕꯤꯕꯅꯣ? ꯁꯣꯏꯅꯥꯏꯔꯕꯤ ꯑꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯁꯨ ꯅꯆꯥꯒꯤꯁꯨ ꯊꯃꯣꯏ ꯄꯥꯟꯕꯅꯤꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯅꯪꯕꯨꯗꯤ ꯅꯆꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥ, ꯅꯪ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯄ꯭ꯋꯥ ꯑꯅꯤꯅꯁꯨ ꯅꯆꯥꯕꯨ ꯃꯤꯃꯥꯟꯅꯗꯦ ꯈꯟꯗꯨꯅ ꯉꯁꯤꯗꯤ ꯀꯌꯥꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯤꯕ ꯑꯩ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯈꯥꯡꯕ ꯋꯥꯔꯦ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ." ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯝꯕꯥꯂꯤꯀꯥ ꯀꯞꯄꯗ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯋꯥꯃꯜꯂꯕ ꯃꯥꯜꯂꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯝꯕꯥꯂꯤꯀꯥ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥ ꯇꯁꯦꯡꯅ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯗꯣꯏꯒꯤ ꯇꯧꯔꯛꯂꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯂꯩꯕꯥꯛꯇꯨꯗ ꯇꯥꯍꯜꯂꯒ ꯃꯁꯥꯗꯨ ꯅꯝꯂꯒ ꯀꯣꯟꯅ ꯃꯁꯥꯗꯨ ꯇꯞꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯐꯝꯆꯤꯠ ꯁꯤꯠꯂꯒ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥ ꯑꯗꯨꯗ ꯍꯤꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯕꯅꯤꯅ, ꯐꯃꯨꯡ ꯑꯗꯨꯗ ꯁꯠ ꯀꯥꯈꯠꯄ ꯉꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯐꯃꯥꯡꯗꯨꯗ ꯑꯣꯏꯅ ꯐꯩꯖꯨꯞ ꯑꯃ ꯆꯤꯡꯊꯔꯒ ꯊꯥꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯃꯥ ꯁꯀꯨꯟꯇꯂꯥꯁꯨ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯥꯅ ꯑꯀꯣꯟꯕ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯝꯕꯥꯂꯤꯀꯥꯗꯤ ꯃꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯅꯨꯃꯤꯠ 2 ꯁꯨꯔꯛꯂꯤ ꯃꯥꯅ ꯍꯤꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯈꯤꯗꯕ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯃꯆꯦꯒꯤ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯔꯝꯗꯦ꯫ ꯆꯥꯛ ꯄꯤꯖꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯆꯪꯂꯛꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯟꯅ ꯋꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯄꯨꯔꯥ ꯗꯣꯂꯥꯟꯒꯨꯝꯅ ꯁꯥꯔꯤꯕꯅꯤ꯫ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯄꯥꯅ ꯊꯤꯀꯥ ꯇꯧꯗꯨꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯜꯂꯝꯕ ꯏꯃꯨꯡ ꯑꯗꯨ ꯂꯩꯀꯥꯏ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯄꯥꯕꯨ ꯌꯨꯗ ꯁꯦꯝꯖꯤꯟꯈꯤꯗꯨꯅ ꯌꯨꯔꯥꯏ ꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ
Machanupa aniduso mapana sel thoklingai matamda nungaina leirakpagi haunabi migi awaba amata uramdi aduga mimana dribi masi phauba nusiba phauramdi asamna nongma haujin khiduna ambalikane masangamdaduna leirakhiba ase ngasiga thana numit taruk ni musujingkri matam aduda ambalikagi sakpham adudi yengba yadri mamit aniduso mifam tari chimbal aniduso yathak yakha samnadri aduna yamna wana chaina mayamadu khanglaga mamit ushinduna tumlaga leirambadagi khanghodana magi mamang ama manglakhi mahaki manglal aduda ambalika konungumna pak sauraba fajaraba mafam amada satuna matomta sum sanarami matam aduda masak matau yamna fajaba pakhang amagi manglalduda thengnarami asamna ambalika kuche chatuna mafam adugi fajabado yenglingaida magi matungdagi nupa amana kaurami matam aduda ambalika so nupa aduga hana khangnabagi maongda ichan channa wari sanaduna leirami matam aduda nupa adugi sumatpa matau adu uraga ambalika mayumda hanjingani haiba kaukri yumaduda hanjinbagi mahutta maso nupa aduga mafam aduwaida kuche chattuna leirami asamna ambalika sangsargi awaba pumba kaukri mayumda mabu thinaramgani haibaso ningsingludri top topa sangsar amada leibagumna khankri asamna nupa aduga chatpa yaba chatluraba matu nupa aduna mamayum chatlagi hayeng amula agi hairamlaga masu sakri aduga ambalika so nupa adugi nungsiba matau aduda pangthaduna ngihak taururi numitarakpa aduda mahakso yumda muhalai adubu mana bayumda halakpa yaurokpa matam adudari magi haksang polang adu sor leptuna leiramle aduna ambalika haujiktada magi haksang polang adubu nungsiba phauраktuna asiba haksang polang adugi manakta magi thawai mirel adu koisin sinduna magi haksang polang aduda sangnina ba honare adubu ambalikadi chainadi pidana amadi chaifam tadana mangonda piriba wakhalgi saina asina maram oiraga adumak taibangpal ase thadokuna chatkhri matam aduda ambalika asiba thawai mirel oiraba maga warang thingnakhiba nupa adu ngasisu amuk thingnabra haiduni yengbala ami matam aduda maga thingnakhiba nupa adu ngarang makhoi anina thingnakhiba mafam aduda amuk leirami madu ubada ambalika na sasang sinduna nupa aduda asumna haira ami he sakhangdaba nupa aigi awaba tansa amalakli nang aigi iting amukta pangbigera matam aduda nupa aduna hayo aina ngamlabadi soidana nangi nating pangi matam aduda ambalika na haire aigi hakchang polang do nahandagi hiplaga leihowi aduga aina amuk changba yadrise kaigino aigi hakchang polang do hogapangam hodreba matam aduda nupa adu maithong mumondok laga haire ambalika nangse haujikti asiba thawai oiribani nupa adugi wadu tabada ambalika yamna ngakna haire kayaba aibu asiba thawai oire haiba matau garamda oithokpa yagadrane matam aduda nupa aduna aina harise asengbani ambalikana aibu asiba thawai oire hairise matau garamna khanglibado matam aduda nupa aduna so momondolaga dumak haire ambalika aise kana male nupa adugi wahang aduda ambalikana ai khangde nang kanano haiba ai khangdi adugum laba matam aduda nupa adugi sakfam adu onkhirami ambalika so nupa aduda ngakna yengduna leirami aduga nupa aduna asamna haire ambalika aise jomrasni ambalika su wahedo tabada kai haiba nangbo jomgirasni haiba nupa aduna mane ai jomrasni aduna nangi thawaido aina nangi haksang polang adudagi lauthoklabani amuk hajinba yararoi nangi matam lori ambalika nupadagi wayasing aduda hadakti ambalika do milupirang ihawna haire
ꯑꯩꯁꯦ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯕꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯑꯣꯏꯕ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯪꯅ ꯑꯩꯕꯨ ꯁꯪꯁꯥꯔꯒꯤ ꯃꯌꯥꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯍꯟꯗꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤꯒ ꯊꯋꯥꯏ ꯑꯁꯤꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯔꯕꯀꯣ? ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯑꯝꯕꯥꯂꯤꯀꯥ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯆꯥ ꯃꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯅꯨꯡꯁꯤꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯥꯒ ꯊꯋꯥꯏꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯅꯤ? ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯂꯕꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯅꯪꯕꯨ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯍꯟꯗꯕꯅꯤ ꯑꯩꯅ ꯁꯪꯁꯥꯔ ꯑꯃꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯂꯒ ꯑꯃꯨꯛ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯅꯣꯝꯂꯒ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯩ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ ꯁꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯇꯨꯝꯂꯒ ꯂꯩꯁꯦ? ꯑꯩ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣꯕ, ꯅꯪ ꯄꯤꯀꯞ ꯊꯣꯛꯂꯣ ꯁꯦ, ꯁꯦ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯊꯋꯥꯏ ꯃꯥꯗꯤ ꯆꯪꯖꯐꯝ ꯂꯩꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯝꯕꯥꯂꯤꯀꯥꯅ ꯁꯤꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 7-8 ꯁꯨꯖꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 7-8 ꯁꯨꯖꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯁꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯆꯤꯕꯨ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯤꯗꯤ ꯀꯧꯔꯤꯕꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯆꯤꯗꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯁꯤꯅ ꯐꯃꯥꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯤꯟꯁꯤꯟꯗꯨꯅ ꯃꯁꯤꯒꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯁꯥꯗꯨꯗꯤ ꯆꯞꯇꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃꯕꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯆꯦꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯄꯣꯠꯂꯣꯏꯕꯗꯤ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯁꯤꯔꯤꯅꯤ ꯈꯟꯈꯤꯅꯤ꯫ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯐꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯑꯝꯕꯥꯂꯤꯀꯥꯅ ꯇꯨꯝꯂꯤꯕ ꯅꯤꯡꯉꯧ ꯀꯥ ꯑꯗꯨꯃꯛꯇꯨꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯨꯝꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯅ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯕꯨ ꯌꯥꯝꯅ ꯈꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯇꯥꯕꯤꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥꯕꯨ ꯀꯥ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯝꯕꯥꯂꯤꯀꯥ ꯖꯣꯝꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯄꯦꯟꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯝꯔꯥꯖꯅ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯉꯣꯟꯗ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯝꯕꯥꯂꯤꯀꯥꯒꯤ ꯑꯄꯥꯝꯕ ꯇꯧꯖꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯕꯤꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯨꯝꯂꯤꯕ ꯀꯥ ꯑꯗꯨꯃꯛꯇꯨꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯈꯣꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯃꯧꯄꯥꯅꯨꯄꯥ ꯑꯍꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯂꯥꯏ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯜꯗꯣ ꯑꯣꯏꯔꯞꯅ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧꯄꯥꯅꯨꯄꯥ ꯑꯍꯟꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯑꯝꯃꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯗꯤ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯇꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯅ ꯊꯣꯡꯒꯥꯟ ꯆꯪꯂꯛꯄꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯨꯕ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯔ ꯅꯛꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯁꯨ ꯃꯁꯥꯗꯨ ꯈ꯭ꯌꯥꯎ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯈꯥꯏꯗꯅ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯗꯨꯡꯗꯥꯡ ꯇꯧꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯃꯧꯄꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯂꯞ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯡꯅꯔꯛꯇꯨꯅ ꯍꯟꯗꯛ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯍꯣꯡꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯦꯟꯈꯠꯇꯨꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅꯔꯝꯃꯤ꯫
Adugi tanza aduda mangpanupa ahalgi nupi aduna asumna hairae. Moi dadadagi hauraga atomba nakhoisu taw. Aina sum khanbada inamba ambalikagi haksang ado lautholaka mai thado ahubana phagani ke. Phagani. Aduna aikoi magi ka ase thong hangdolaga sangasi. Aduga magi saru palang ado lautholaka mai thana batausi. Asamna lairiba makhoi loinaba wafam adu yanarami. Aduna nimidangi matam adu ambalikana lairamliba ka adu so hangdolaga thong adu tapna hangdolaga changsilai. Aduga makhoi mari adu thong adugi marumda haifet chetharega kina ka adugi akoibadu amusi yenglei. Adugi matungda makhoi mari maka adu sanglei. Adubu makhoina sanglakpa matam aduda ambalikagi asiba haksang phumduna thamkiba mafam adudagi aibak adu ihor hogaiduna leirammi. Madu ubada makhoi mari adu yamna kina yingnaduna kamai tawrino haina hangnabugum tawrami. Matam aduda makhoina leiriba ka adugi thong adu hangduna thalumbani. Nungsisu sitara matumta giga tawba horakami. Aduga makhoina yam kina ka aduda leiringai mikup aduda thong aduguna hai humbagi khonjal tabda makhoi mari adu masada tu chungkiba khangaude. Adumna tawringai tanja aduda maisu amu mutkirami. Matam aduda makoisu menman gata dakhai ima haina kana lauraklami. Aduga ka aduda gi hek sentoki gi hek tawpaga makoi gi matungda amama marak aduda nupi ama masamana loina thadokduna mami sami leplaga lerami. Adugum laba sakfam aduda mami sami oina uriba nupi aduga sabala do ubada makhoi mari adu amamba ka aduda kuilau lauduna sinthorei. Asamna numitu so haukre. Madugi matungda mokpanupa atombagi nupi aduna masjida hairei. Ise ngarangi dubu karino ba aidi bap mi ngamda tadida. Mokpanupa ahangi nupi duna so. Adune aina khalisi so ngarangi do karino haina. Matam aduda mokpanupa atombagi nupi aduna. Ise akhoi nambada sise khibina so hena phareda. Akhoi su thabak tawringai da maga yengsinbi basandi. Aduna siki business ne wai sangi. Siki business so wai sangba yam helida. Madi imusida lehrabasune karimata kana doba laiti. Makhungdo yaudраbanina. Aduna ne aisune hek nusida danane chaktu hi hapidabanida. Mau anina sanariba warida taraga ambalika gi thamoidi maigi sing pokhaibagumna machet lising kya thokna kairi. Aduna asiba thawai meren oiriba mara bau anigi manakta laman khumlage haina khanba horak ami. Aduna matam pumnamakta makhoi anigi matungda soro inaduna kihan khanganba yamna toina tawra ami. Aduga nakanabadana mama sakundala so yamna thenglaba matam asida nauna machanupi ama phangjabaduna maram oiraga mimana dana lehoriba machanupi ambela kabu tasengna kaukhirami. Matam aduda sakundalana mayum palaba matungda phangjakhiba nupi macha adugi mamingsu piya haina kaujaki. Asuna imung aduda leiriba mihoi khudingmakna tawriba maong matau amadi mokpa nupa anigi maong matau ambalikana asiba thawai miret mara aduki matik pinjade. Aduna mokpa nupa anibu yamna waraujaki. Adubu mache leikhidabagini haiduna leimana ama phawba katpikide makhoina so. Aduna ibung aduda lairiba machunupi ani aduga mokpanupa anigi minungsi leimandaba matau adu uraga ambalika gi thamoida asawba helakpagi mairi chakalakpa oina thoklare. Aduna nongma numidang wairam amada mokpanupa ahal adu thabak chatholuraga halakpa matam aduda magi nupi bu korei. Matam aduda numidang wairam gi mamli tawraba tanja aduda makhoi gi imungdagi nupi amakak tholaki. Matam aduda mahadi magi nupi oiraboi khanduna tungmang handa yengdana sat hairei. Akhoi atomadu lekhibro. Aise maga wari khara sanage tawbani. Babagi usopto katradi phajaroi. Aduna ne maso magi angamba khara puthoklabadi phani. Chalo nam ta kokthoro. Matam aduda leptuna leiribi nupi aduna pakhom amata piraktrabada sumtumil leirami. Maso magi nupina tumilari base kaygino khanduna mamai odo ontholaraga sat yinglakpani. Matam aduda ambalika do leptuna lerami.
ꯃꯁꯩꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯌꯥꯝ ꯄꯥꯈꯠꯅ ꯀꯧꯔꯛꯏ꯫ ꯏꯆꯦ! ꯑꯝꯕꯥꯂꯤꯀꯥꯁꯨ ꯃꯧꯄꯥꯅꯨꯄꯥꯕꯨ ꯌꯦꯡꯂꯒ ꯊꯤꯡꯉꯝꯗ꯭ꯔꯕ ꯃꯤꯂꯣꯒꯤ ꯄꯤꯔꯥꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯧꯄꯥꯅꯨꯄꯥꯒꯤ ꯁꯛꯇꯝꯇꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯃꯁꯤꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯀꯤꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯨꯡ ꯍꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯦꯅꯗꯤ ꯅꯈꯣꯏꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯈꯤꯕ, ꯑꯗꯨꯒ ꯅꯈꯣꯏꯅꯗꯤ ꯅꯆꯦ ꯑꯩꯕꯨ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯠ ꯀꯌꯥꯗ ꯑꯣꯠꯄꯤꯔꯤꯕ ꯅꯈꯣꯏꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯦ ꯍꯤꯡꯗꯨꯅ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥꯅ ꯆꯥꯗ ꯊꯛꯇ ꯇꯧꯗꯨꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯃꯥꯒꯤ ꯇꯝꯅꯕ ꯑꯗꯨꯅ ꯄꯦꯟꯖꯗ꯭ꯔꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯇꯝ ꯁꯣꯟꯊꯔꯕ ꯗꯤꯍꯦ ꯑꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯀꯅꯥꯇꯥꯗ, ꯑꯩꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇꯗꯤ ꯄꯤꯊꯛꯎ ꯍꯥꯏꯅ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯝꯕꯥꯂꯤꯀꯥꯒꯤ ꯊꯋꯥꯏ ꯃꯥꯅꯗꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯥꯅꯗꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯐꯪꯍꯧꯔꯤꯕ ꯑꯋꯥꯕ ꯈꯣꯡꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯕꯤꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯆꯥꯅꯤꯡꯕ ꯀꯣꯡꯒꯥꯏ ꯂꯩꯔꯕꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯕ ꯅꯠꯇꯅ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯝꯕꯥꯂꯤꯀꯥ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯑꯣꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯃꯧꯄꯥꯅꯨꯄꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯗꯨ ꯃꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯝꯕꯥꯂꯤꯀꯥꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯁꯠ ꯁꯠ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯍꯤꯞꯂꯝꯕꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯂꯥꯎꯅ ꯍꯥꯡꯂꯒ ꯀꯦꯒꯥ ꯀꯦꯒꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯧꯄꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯤ꯫ ꯃꯥꯗꯤ ꯉꯁꯥꯏ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯛꯄꯤꯌꯨꯕ꯫ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯕꯅ ꯑꯩ ꯉꯥꯎꯔꯦ꯫ ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯛꯑꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯈꯣꯏ ꯌꯨꯝꯗꯣ ꯀꯤꯕ ꯐꯥꯎꯔꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯧꯄꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯏꯆꯦ! ꯏꯆꯦ! ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯀꯥ ꯑꯗꯨꯗꯒꯤ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯗꯨꯅ ꯀꯅꯥꯒꯤ ꯏꯆꯦ? ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯧꯄꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯝꯕꯥꯂꯤꯀꯥ ꯑꯁꯤꯕ ꯃꯧꯄꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯧꯄꯥꯅꯨꯄꯥꯁꯤꯡꯅ ꯃꯉꯣꯟꯗ ꯇꯧꯕꯤꯈꯤꯕ, ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯎꯠꯀꯗꯕ ꯃꯤꯅꯨꯡꯁꯤ ꯀꯌꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯗꯨꯅ ꯃꯆꯦꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥꯅ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯒꯤ ꯑꯃꯗꯤ ꯃꯧ ꯑꯅꯤꯗꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯐꯝꯗ ꯏꯁꯣꯔꯅ ꯄꯤꯕꯤꯈꯤꯕ ꯃꯇꯤꯛ ꯃꯒꯨꯜ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯨꯟꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯉꯥ ꯆꯥꯛ ꯐꯥꯕ ꯂꯥꯛꯄ ꯑꯃꯗꯤ ꯅꯠꯇ꯭ꯔꯒ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯤ ꯄꯨꯂꯞ ꯁꯤꯔꯒ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥꯒꯤ ꯌꯨꯝ ꯑꯗꯨ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯃꯐꯝꯗ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯨ ꯃꯆꯤ ꯇꯨꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯏꯅ ꯀꯣꯝ ꯁꯥꯗꯨꯅ ꯇꯨꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯆꯤꯡꯕ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯃꯈꯩ ꯇꯥꯔꯝꯃꯤ꯫ ꯃꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯝꯕꯥꯂꯤꯀꯥꯅ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯃꯧꯄꯥꯅꯨꯄꯥ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯃꯛ ꯍꯥꯠꯈꯤꯕ ꯃꯇꯝꯗ
ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯏꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯦꯛꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯅꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯖꯔꯤꯕ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯁꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯇꯥꯔꯤꯕ ꯏ ꯃꯔꯤꯛ ꯃꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯏꯁꯤꯡ ꯑꯗꯨ ꯆꯕꯥꯛ ꯆꯕꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯇꯁꯦꯡꯅ ꯌꯦꯡꯍꯩꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯣꯜꯂꯤꯛ ꯂꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯜ ꯂꯪꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯈꯟꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯝꯕꯥꯂꯤꯀꯥꯕꯨ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯂꯝꯗ꯭ꯔꯤ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒꯤ ꯏꯍꯨꯜ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯨ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯠꯂꯣꯏ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯍꯨ ꯑꯅꯤꯗꯨꯒꯤ ꯁꯔꯗꯥꯔ ꯀꯔꯃꯒꯤ ꯅꯨꯃꯤꯠꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯁꯔꯗꯥꯔ ꯀꯔꯃ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯝꯕꯥꯂꯤꯀꯥꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯠꯇꯣꯛ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯤꯑꯣꯏ ꯃꯔꯤꯃꯛ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯗꯅ ꯍꯪꯉꯨꯒꯗꯕ? ꯑꯗꯨꯅ ꯍꯪꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯁꯤꯕꯇꯅ ꯃꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯝꯕꯥꯂꯤꯀꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯤꯃꯥꯟꯅꯗꯤ ꯈꯟꯗꯨꯅ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥ ꯂꯩꯕ ꯎꯗꯦ꯫ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯑꯝꯕꯥꯂꯤꯀꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯑꯝꯕꯥꯂꯤꯀꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯝꯕꯥꯂꯤꯀꯥꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯈꯥꯗ ꯁꯠ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯃꯤꯒꯤ ꯁꯔꯨꯡ ꯄꯣꯔꯥꯡ ꯃꯥꯟꯕ ꯄꯣꯠꯂꯝ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯀꯣꯏꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯆꯦꯟꯊꯣꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯝꯕꯥꯂꯤꯀꯥꯒꯤ ꯀꯥꯗ ꯁꯔꯨ ꯄꯣꯂꯥꯡ ꯂꯩꯍꯧꯏ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯇꯥꯛꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯁꯔꯗꯥꯔ ꯀꯔꯃ ꯑꯁꯤ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯑꯝꯇ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯝꯕꯥꯂꯤꯀꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯤ ꯅꯣꯡꯃꯇꯁꯨ ꯆꯪꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯛꯄ ꯊꯥ 2-3 ꯁꯨꯔꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯝꯕꯥꯂꯤꯀꯥꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯁꯣꯔ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯀꯥꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯒ ꯂꯣꯏꯅꯅ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯑꯝꯃꯤ꯫ ꯑꯗꯣꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯆꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯃꯪꯒꯣꯟꯗ ꯊꯅꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯣꯏꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤꯅ ꯀꯔꯝꯅ ꯊꯣꯛꯂꯨꯒꯅꯤ? ꯑꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯉꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯕꯅ ꯃꯈꯣꯏꯅ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯇꯪ ꯈꯟꯕ ꯍꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯂꯝꯃꯤ꯫
ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯛꯀꯗꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯊꯠꯊꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯕ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯦꯟꯊꯣꯛꯄ ꯂꯩꯍꯧꯗꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥꯅ ꯐꯥꯔꯒ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯁꯥ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯀꯩꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯇꯨꯅ ꯅꯌꯨꯝꯒꯨꯝꯅ ꯂꯩꯔꯤꯕ? ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯄ ꯅꯣꯏꯗꯤ ꯍꯥꯠꯀꯅꯤ, ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯑꯝꯕꯥꯂꯤꯀꯥꯅ ꯁꯥꯎꯅ ꯂꯥꯎꯔꯛꯄꯗꯣ ꯇꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯅꯔꯛꯑꯝꯃꯤ꯫ ꯑꯝꯕꯥꯂꯤꯀꯥꯒꯤ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯗꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯂꯩꯕ ꯀꯤꯔꯗꯨꯅ ꯌꯨꯝ ꯍꯣꯡꯕꯁꯨ ꯌꯥꯎꯅꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯝꯕꯥꯂꯤꯀꯥꯒꯤ ꯌꯨꯝꯒꯤ ꯖꯒꯥ ꯐꯥꯎꯔꯒ ꯆꯠꯄ ꯃꯤ ꯐꯥꯎꯕ ꯈꯪꯗꯨꯅ ꯁꯤꯕ ꯌꯥꯎꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯝꯕꯥꯂꯤꯀꯥꯅ ꯁꯥꯎꯗꯨꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯈꯨꯜ ꯍꯣꯡꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯂꯝ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯉꯁꯤꯁꯨ ꯏꯆꯤꯛ ꯆꯤꯛꯅ ꯃꯄꯨ ꯂꯩꯇ꯭ꯔꯕ ꯂꯝꯂꯦꯟ ꯑꯃꯒꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯝꯕꯥꯂꯤꯀꯥ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯝꯕꯥꯂꯤꯀꯥ ꯀꯞꯄꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯝꯕꯥꯂꯤꯀꯥꯅꯤ꯫ ꯑꯗꯨꯒ ꯑꯝꯕꯥꯂꯤꯀꯥꯒꯤ ꯃꯃꯥ ꯁꯀꯨꯟꯇꯂꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯀꯣꯟ ꯀꯣꯟꯕꯗ ꯐꯪꯖꯈꯤꯕ ꯄꯣꯛꯆꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯤꯌꯥꯅꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯄꯤꯌꯥꯒꯤ ꯃꯐꯝꯗ ꯑꯝꯕꯥꯂꯤꯀꯥ ꯃꯍꯥꯛꯁꯤ ꯄꯤꯌꯥꯒꯤ ꯃꯆꯦꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯃꯃꯥ ꯑꯃꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯇꯥꯔꯛꯄ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯝꯕꯥꯂꯤꯀꯥ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯆꯥ ꯄꯣꯛꯂꯒ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯃꯃꯥꯗꯣ ꯑꯩꯅ ꯃꯥꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯗ ꯋꯥꯅ ꯈꯥꯡꯈꯤꯕ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯈꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯝꯕꯥꯂꯤꯀꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯤꯌꯥ ꯁꯨꯠ ꯀꯞꯂꯒ ꯑꯝꯕꯥꯂꯤꯀꯥꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ, ꯏꯆꯦ꯫ ꯑꯗꯨꯕꯨ ꯑꯝꯕꯥꯂꯤꯀꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯄꯤꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯄꯤꯌꯥꯁꯨ ꯑꯃꯨꯛꯀ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣ ꯏꯆꯦ? ꯑꯗꯣ ꯏꯆꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯑꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯊꯅꯝꯒꯅꯤ? ꯅꯅꯥꯎꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯌꯨ ꯏꯆꯦ, ꯅꯅꯥꯎ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ, ꯏꯆꯦꯅ ꯄꯤꯅꯤꯡꯕꯗꯅꯤꯗꯣ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗ ꯄꯤꯕꯤꯌꯨ꯫ ꯅꯅꯥꯎꯅ ꯍꯥꯏꯖꯕꯁꯦ ꯇꯥꯕꯤꯌꯨ ꯏꯆꯦ꯫ ꯃꯆꯥꯕꯨ ꯄꯣꯛꯂꯒ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯃꯥꯗꯣ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯅꯅꯥꯎꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯗꯣ ꯌꯥꯝꯅ ꯀꯞꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯥꯂꯤꯀꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯄꯤꯌꯥ, ꯅꯈꯣꯏꯕꯨ ꯏꯆꯦꯅ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯣꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯂꯤꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯋꯥꯔꯤ ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄ ꯀꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯉꯁꯤ ꯑꯩꯁꯦ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕꯅꯤꯅ ꯏꯆꯦꯁꯨ ꯂꯩꯔꯝꯂꯦꯗ ꯇꯤꯟꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯕꯤ ꯂꯛꯁꯃꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯑꯍꯨꯝꯂꯛ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯂꯛꯁꯃꯤꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯖꯦꯛ, ꯑꯅꯟ,
amade piya magi manakta leirami madu ubada Lakshmi piya da sejet konsilai aduga Lakshmi di haujichu thawai mirel adu ubada masada yamna kibadi phorami matam maduda ambalikana Lakshmi bu kauradun hairae Lakshmi nakoi aibu kiraganu ko aise haujikti ithau pangthokpa loiri aduna lairamle da tinkragi nakoi bu aki akhang khara nangankre masigi daba nakoi aibu waroganu ko adubu aina lairamle da tindringai mamang asida aibu thabum tarada pudu da pokhibi ima mage saktam da amuk tangdi ujani wafam adu tabada piyana ambalika gi mafamda asumna haira ami ise aikoi haujikti yumda hanbada khudong chadre aduna amukta thinbiyu aduga nanaw soidana ima bu na hange asamna ambalika na makhoibu mayum phawba thinbira ami aduga matam aduda mayum gi miyoising aduna so asok thenglaba matam asida makhoi na mayumda halakpa aduda imung aduda leiriba makhoi pumnamak loina senthona raktuna oglami aduga masasingbu konsinduna kaplami aduga makoina han makhai kadai da leirubage haiduna so imungda leiriba mayam aduna so hanglami makhoi mahan makhai kadai da leiruge haina asamna makhoi so mayumda thokiba thawdoksing adugi maramda wari liduna khangalami asamna mayam adu marang tawnaringai nongso yankiba khanghode nungalabada piya mamabu manakta koksinduna haira ami ima nangse kanano aduga aigi ichil naw kaya subage aduga matau karamda nangna mafam asida leiramlibano nasagi chingdabase amuktadi ko anbiyo ima Sakundala machanupigi wa ngadu tabada khara singnaba phaurai aduna tapna so hairai ibema nangna tomtani kaidoragi isada kanana kari hairaklibano matam aduda mama ibema Sakundala uhandada leplibi ambalekagi thawai miril adu miluda pirang ihauda mama bu tapna kauzare ima aduga piyadi machena leiriba do uribani aduna maseda yenglaga kapkano haiduna mangaktu sasat haira ami aduga piya tapna mamada onstenduna haira ima aigi isi ama leibra mahakadai da leibagi Sakundala yamna ngakna masinda tapna soli nangina si haiba Piyana ima asengbodo haibiyo aigi isi do yamna uningi ima se asengbodo haibiyo matam aduda Sakundala so machanupi piyagi mafamda wari khara lirami mamana lirakliba wari adu ambalikana lirakliba wari aduga chap manarami khenariba haiba bu Sakundala na thanamba machasing adu siri haiba khangdaba asi khaktani aduga ambalikagi thawai mirel oiduna lei haiba sigani piya mamana leriba wari adu mada tarami aduga piya so mamana lirakliba wari do taraga mama bu yamna nuksiba phawra ami aduga Sakundala so wari adu liba loirakpada milu anidagi pirang maso loinana hairai isado marai ba yamna thirabane mama aina bimana de haiba khangla tu phawba lanjandrabi isado da mama aigoda chaklami hairaga aina pizza khidabane pizza khibagi bahutta thina saibi khibane imungi leitabagi bahar bayamse purana bahotna bada adubu haujikta nigamlaktre isado haujik phawba hilung khidrane imagi piya dasedo poglakpadagi bakhok ani bang yaudana poglak khibane imada kari pap tawruduna dasedo chainai bi oina poglak khibano ima khangdre piya konjal thona kaplaga tamna hairai ima ijedo aiga thingnare mana ibu kanbirakibane Sakundala yamna ngakna tamna hairai isabo nanga thingnare haiba matau karamna thingnarakibano
Matam aduda Piya masi Ambalikada yenglaga yam nuksina tapna kaurei. Ise matam aduda Ambalika magi asingba sakdam adu mayek sengna uhalaga masagi tangkai amatang utlagi haiduna makoigi ka aduda tabla tholei. Matam aduda Sakundala yam nanggakda machabu yenglaga mikipi ichau thoktuda hairei. Imagi Ambalika, imada uriba ichagi sakdam masibo baglo tay baglo. Ambalika su mamabu ujaba mikub aduda tapna. Ima, ngasi imana uriba aigi saktamse taibangi sangsarne. Sakundala machagi manakta sangsimduna machabu konge haina tawrambani adubu madi machabu sokpa ngamkhide. Matam aduda Piyana hairei. Iba isi hausiti aikoigi irakta tintuna laiba yadre. Mahak asiba thawayurami ima. Asamna Sakundala ningamdabagi mahina sakpa horei. Aduga masado nitapam khangdri. Matam aduda Ambalikana tamna hairei. Ima, nachachat lagi ko. Imagi saktamase amuktang ujarabadi. Haiduna mafam asida lakibani. Ado hauziti imagi saktamase nachana uba phangjai. Nachachat lagi ko ima. Sakundala machabu chatkino haina khambu sugamda kaptuda leri. Ambalika manaro Piyada amu ansinduna. Ichigi Piya, ichi amu chatlagi ko. Imagi nakta nangaina leiro. Nangde laibak phabiri. Mathang mapokdani ichil ina oina amuk hanapok minakisi ko. Matam adudadi mama mapana mirai roidabi macha oina phangjaragi. Handaki mapoksidadi pokli haididasu imagi minuksisu phangkhidre ipagi minuksisu phangkhidre kanaptagi minuksi phangkhidre. Isana isabu nuksijabase asidatana. Piyasu masibu yenglega kaptuna leirami. Asumna Ambalika manaw amadi mama anibu amuktang misida yenglaplaga mafam adudagi tabla mamisamba hawrami. Mikub kharagi matungda Ambalika mangkhiduna uba phangkhidri mafam adudagi. Aduga Piyasu masibu kauduna kaplaga lehori. Asumna makhoi mari haibadi Jek, Piya, Lakshmi amadi Anand makhoi marigi imung manungsing adunasu makoibu sikri haina khanduna leiramba. Masasing aduna amuk halakpa aduda makoisu yamna haraurami. Aduga matungdadi makoina masasingbu amuk hana thadaularoi haina su khalami. Jeksu mamagi mafamda wari pumba tamlami. Aduga Lakshmi amadi Anandsu makoida thengnarakiba akiba thaudokiya adugi maramda wari liduna khangalami. Matam aduda Jekki mama Sumatina, Ibungo, imadi kiyada pakhalurabano. Nangda yumasida halaktaba adudadi imagi wakalse kayadi henjina khaluraba. Adugane nachiga nabaiga sosida loina leiribasini makoisu nangna halaktaba aduda nungsa thiradunane leiribanine. Jeksu mama amadi machi hoina wajabada uraga ima sidagidi ay amuhana yung asidagi lamna chatlarui. Imagine nakta leiradoni adugi imana yamna pamjaba namong nupi amasu ikuidana pura adabani. Sumatina so harauna hairei. Phare naksu pothanaba tawjaruro. Ichane halakpasidine ima yamna nungairi. Mathangi numitni Anand Jekta call tawrei. Jeksu satlauna paikhalai. Hey, sirubudagi halakpa khari leire. Anand sunok laga. Ai domta sirubudagi halakpanina ko. Nangdi yaudabanina. Jekna. Edi yaudi. Ananda. Ado. Aidi Piyado aikoi ima hoida hairiga haiba chatla lerani. Nangdi kamdauba. Jek no aga. Aidi ne. Ngasi oini hekta chatla rodamni. Yam tuna lohongningi isasi.
Ananga Zekado Fagitong na doon nokli. Aduga somdala piyado masenanda hanwa hinglingaida kanglam gadaba awabado kaluraga yamna nungaitana ungduna family. Aduga haizei. Ise matamduda aise ise ga puna lay minaramba thoklabadi mikop amadasu isibu thadoklam noidabani. Adamna tawringai serek aduda khangawdana ambalikado tholakduna manangnupi piyabu tamna kaurei. Piya samasegi khonjala do tabada sat on thorak tu yinglai aduga tabda jangsinda hairei. Ise ai chebu yam uningduna leirambani nang lairam lenda ten khrano ai ga sida sum leirasi ise. Ambalikana Piya madu yadi ise lairam len yawnaba chatpa gamdri baitarani turendo landuna hayeng imaga naga chatuna isegi yumaduda isegi kada taduna leiriba nasigi hakchang polang oiriba salu porang singdo mai amukta thabiyu cho natrabadi ichise lairam lenda su tin bangam laroi aduga miram lenda su tin bangam laroi. Matam maduda piyana hoi ise imaga aiga hayeng muk chatlugi. Madugi nungalakpada piyana mamada haiduna Ambalikana hana lairamba yum aduda laami. Aduga yum adu ubada sakundaladi thamoidu kainoma itau taurami. Haukiba matam kayada mafam asida pikliba machanupi Ambalikabu pamduna mapuroibagi manakta kene nauna laikiba kayado mamita urakpagum taurei. Aduga machanupa anibusu urakpagumna taurei. Aduga miludasu pirang ihorei. Asamna makhongado tabna tabna thanglaga akoibado koina yingduna lei. Asamna yum adugi manungda amuk changlaktuna machanupina leiramba ningol ka adu tamna sanglei. Yum adu milai narudabagi amna sumotli. Aduga mirangsu yamna thangli. Sakundala machanupi piyagi makutto samduna yum adugi manungda yauratli. Matamaduda sakundala machanupi Ambalikagi sarupalangado makutna pairaga Puduna mapalom da thorakli. Matamaduda makoigi matungda soro lauba mukol ama tara ami. Matamduda piyado kibay kaibay tawduna tunglomda satyang lai. Adubu kana so lairamdi. Piya mamagi makutu jena paisilaga. Ima, tungda ka nano malap ka mali. Mapamase kino may tawi. Yumda tanahalasin ima. Sakundalaso masado kiba pauribani aduda. Mana pairiba makit ado piyada pirami. Aduga piyaso makit ado loraga keta omi. Aduga sarupolang aduna sumamatonda thamlaga akang basing kharagi mathakta haplaga may chuba horak ami. Asuna mikup kharagi matungda may thabaso loiraduna makoy mayumda hanbagi tawrakli. Matamaduda korong nong madol thakta Ambalikana angho balaisinga marok oiduna Mami sami oina tauraga mangkibado mama machani na urami. Matamaduda sakundalana. Imagi bema Ambalika. Lairab leda isadi. Igresik na layo ko imagi bema. Asam na hairaga piya amadi sakundala aniedo mayumlum da halagli. Asam na Ambalikagi thawai duso layam lenda ingresik na laikirami. Adugi matung Anangi ahalamal sakundalagi mayumda laktuna piyabu mama oizagi haibagidamak haibala ame. Matamaduda piyagi mama mapanaso haraw-haraw yaduna luhungbagi numit ado liplami. Aduga somdaso jeki machil surmalana Lakshmi hoida chattu na Lakshmi bu mapanupagidamak hairami. Lakshmi gi mama mapanaso haraw-haraw yaraktuna makoy loina apaba numit thabal yeglaga luhungbagi matam lepkhri. Sakundalaso machanupi Ambalikagi kaina misak nangduna leiringai. Mikup aduda machanupi piyabo amu luhongkrani khallabada mathawayamna warjarami. Aduna matampumna makta ungduna teleirami. Piyaso magi awabado khangladuna masu tumin kaplibani. Aduga amukso masibu maramrakta kauduna hairami. Ise ay luhongdori. Nangdi Nanaway giluhong bayaw ko. Asam na nang mahawki nini hawki. Piyaga anan gaso hanaluhong lami.
Adugi matungda matam khara leiraga Lakshmi amadi Jekka amuk luhonglami. Icham chamnaga hongba nate yamna chawna dumdang tawduna potlam charamna khujing oiduna niyam khangna pangthokpa luhongbagi thauram amasu oirami. Asanna makhoi mari ado luhongba loiraduna nongma makhoi pulap koiba chatlami. Matam aduda makhoina thengnakiba awa nungaigi maramdasu wari watai kaya amasu sanaki. Aduga amuksu phagi tawrai. Numita khalubada tu chungi sibu siodrise laibak pharabani Piana ada aidi ahanbada kirabaso kona thangda kibaga loina mangkhri. Asanna phagi tawna duna makhoi mari ado yumlomda halai. Matang asida CHEKPAL nungi TENGTHAKHOL hariba wari asi loisinjari. Wari asibu tabiriba mayamna soikhilangkiba kaya ama yauraklabaso wari asibu tabiriba mayamda pukchal chauna ngakpigani.